ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯡꯊꯝꯊꯥ ꯁꯟꯙ꯭ꯌꯥ ꯃꯇꯝꯅꯤ꯫ ꯑꯗꯨꯛ ꯇꯥ ꯊꯣꯔꯛꯂꯝꯂꯒ ꯅꯪꯍꯧꯔꯣꯏꯒꯨꯝ ꯐꯠ ꯍꯦꯛꯇ ꯅꯨꯃꯤꯠꯇꯨꯁꯨ ꯆꯪꯈꯤꯗꯧꯕꯒꯤ ꯍꯣꯠꯅꯔꯤ꯫ ꯈꯖꯤꯛ ꯃꯝꯁꯤꯜꯂꯛꯏ꯫ ꯑꯍꯥꯡꯕ ꯂꯝꯄꯥꯛꯇꯨꯗ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡꯈꯩꯗꯣ ꯃꯍꯩ ꯃꯃꯥꯅ ꯐꯨꯔꯛꯄꯅ ꯍꯥꯜꯂꯅꯤ ꯈꯟꯗꯅ ꯁꯥꯟꯅꯔꯝꯕꯗ ꯂꯣꯏꯁꯤꯟꯗ ꯆꯦꯟꯈꯠꯂꯛꯏ ꯃꯌꯨꯝ ꯇꯝꯅ꯫ ꯁꯟ ꯂꯣꯏꯕꯁꯤꯡꯅ ꯁꯟꯁꯤꯡꯗꯣ ꯂꯝꯄꯥꯛꯇꯨꯗꯒꯤ ꯁꯖꯤꯛ ꯄꯤꯖꯕ ꯌꯥꯕ ꯄꯤꯖꯔꯒ ꯃꯌꯨꯝꯒꯤ ꯁꯪꯒꯣꯟ ꯇꯥꯅ ꯍꯣꯏꯒꯠꯂꯛꯏ꯫ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯍꯧꯔꯤꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨꯗ ꯆꯣꯉꯥ ꯃꯌꯥꯝꯅ ꯂꯦꯛꯐꯝ ꯃꯨꯟꯅꯕꯒꯤ ꯀꯟꯅ ꯈꯣꯡꯂꯤ꯫ ꯂꯝꯕꯤꯗ ꯊꯣꯡꯒꯥꯜꯗ ꯑꯗꯨ ꯀꯟꯅ ꯈꯣꯡꯗꯨꯅ ꯂꯩꯔꯝꯕ ꯍꯨꯏꯁꯤꯡꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯀꯣꯜ ꯇꯞꯊꯈ꯭ꯔꯦ꯫ ꯄꯤꯛꯇꯛꯅ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯃꯅꯤ꯫ ꯌꯨꯝꯗꯨꯒꯤ ꯅꯥꯀꯟꯗꯨꯗꯅ ꯗꯤꯟꯅ ꯀꯨꯞꯄ ꯌꯨꯝ ꯑꯃꯒ ꯀꯥꯂꯞ ꯑꯃꯐꯥꯎ ꯍꯪꯍꯟꯗꯅ ꯁꯥꯔꯤ꯫ ꯌꯨꯝꯗꯨꯗꯒꯤ ꯂꯝ ꯑꯍꯥꯡꯕ ꯑꯃꯗ ꯇꯞꯊꯗꯨꯅ ꯁꯥꯕ ꯁꯪꯒꯣꯏ ꯃꯆꯥꯗꯨꯗ ꯑꯍꯜ ꯅꯨꯄꯤꯗꯨ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯩꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯏꯟꯗꯣ ꯀꯟꯅ ꯁꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯏ꯫ ꯂꯦꯞꯄ ꯌꯥꯔꯦ꯫ ꯑꯌꯨꯛꯇꯒꯤꯅꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯄꯣꯊꯥꯕ ꯇꯧꯗ ꯁꯥꯔꯤꯕꯅꯤ꯫ ꯃꯅꯤꯡꯂꯣꯝꯗꯒꯤ ꯈꯔ ꯆꯥꯟꯅꯖꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ꯫ "ꯏꯃꯥꯕꯣ, ꯍꯩꯃꯥ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯊꯥꯎꯃꯩꯒ ꯑꯝꯇ ꯆꯨꯈꯠꯇꯅ ꯑꯗꯨ ꯀꯟꯅ ꯁꯥꯔꯤꯕ ꯏꯟꯗꯨꯕꯣ? ꯍꯦꯟꯃꯜꯂꯦ ꯍꯥꯏꯋꯥꯅꯤ, ꯉꯁꯥꯏ ꯑꯌꯨꯛꯇꯁꯨ ꯑꯩꯕꯨ ꯏꯟ ꯁꯥꯐꯝꯁꯤꯗ ꯎꯔꯝꯃꯤꯗ꯫ ꯅꯁꯥꯗꯣ ꯑꯅꯥꯕꯒ ꯂꯩꯕꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯏꯃꯥꯕꯣ?" ꯃꯥꯏꯊꯣꯡꯗ ꯈꯖꯤꯛ ꯅꯣꯛꯏ ꯑꯗꯨꯒ ꯁꯥꯔꯤꯕ ꯏꯟꯗꯨ ꯂꯦꯞꯄꯒ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯏꯕꯦꯇꯣꯝꯕꯤꯗꯣ, ꯏꯆꯟ ꯃꯆꯥ, ꯍꯌꯦꯡꯗꯤ ꯑꯩ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯆꯠꯀꯅꯤ ꯏꯁꯨꯈꯩꯒꯤ ꯃꯅꯥꯛꯇ꯫ ꯗꯈꯤꯅꯥꯁꯤ ꯏꯁꯨ ꯑꯍꯟꯒꯤꯅ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯇꯧꯅꯤꯡꯏ꯫ ꯏꯟꯁꯤ ꯁꯤꯒ ꯂꯣꯏꯔꯗꯤ 6ꯇꯤ ꯂꯩꯔꯦ꯫ ꯅꯈꯣꯏ ꯏꯃꯥꯗꯣ ꯏꯟꯁꯤ 2 ꯂꯧꯕ ꯌꯥꯔꯣꯏꯗꯕ ꯖꯥꯠꯂꯥ?" "ꯀꯔꯤꯅꯣ ꯏꯕꯥꯝꯕꯣ, ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯆꯠꯄꯗꯨꯗꯤ ꯇꯥꯇꯣꯟ ꯍꯣꯏ ꯆꯠꯍꯜꯂꯨꯗꯅ." "ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯀꯅꯤ, ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯅꯦ? ꯑꯗꯨꯒꯤꯁꯨ ꯅꯠꯇꯦ, ꯏꯁꯨꯈꯩꯗꯣ ꯑꯩ ꯂꯥꯛꯂꯒꯅꯦꯅ ꯍꯔꯥꯎꯅꯤ, ꯎꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯏꯃꯥꯕꯨꯗꯤ ꯏꯟ 2 ꯅꯠꯇ꯭ꯔꯒ 3 ꯂꯧꯒꯅꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯀꯣꯟꯅꯗ꯭ꯔꯁꯨ ꯑꯩꯒꯤ ꯄꯩꯁꯥ ꯇꯨꯡꯁꯟꯕ ꯂꯩ, ꯑꯁꯤꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ ꯀꯩꯗꯧꯒꯦ?" "ꯌꯥꯗꯦ ꯌꯥꯗꯦ, ꯇꯨꯡꯁꯤꯟꯕ ꯄꯩꯁꯥꯗꯨꯗꯤ ꯀꯥꯏꯒꯅꯤ꯫ ꯉꯥꯏꯈꯣ ꯏꯁꯨ ꯅꯨꯄꯤꯗꯅꯦ ꯐꯣꯟ ꯑꯃꯨꯛꯇ ꯇꯧ, ꯑꯩ ꯂꯥꯛꯀꯦꯅꯅꯦ ꯑꯃꯨꯛꯇ ꯍꯥꯏꯈꯤꯒꯦ." "ꯏꯃꯥꯕꯣ, ꯐꯣꯟꯁꯦ ꯍꯟꯗꯛ ꯀꯥꯏꯔꯨꯕꯗꯣ ꯑꯗꯨꯗ ꯅꯝꯕꯔ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯅꯤ?" "ꯂꯩꯔꯝꯃꯨ ꯉꯥꯏꯍꯥꯛ, ꯏꯃꯥꯕꯣꯛꯅ ꯏꯁꯤꯜꯂꯒ ꯊꯝꯕꯅꯤ, ꯑꯩ ꯄꯨꯊꯣꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏꯗꯨꯗꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗꯨꯗ ꯆꯪꯂꯛꯑꯒ ꯐꯛꯂꯥꯡꯗ ꯌꯣꯄꯤ ꯃꯆꯩ ꯑꯃꯗ ꯊꯦꯠꯇꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯆꯦ ꯃꯇꯠꯇꯨ ꯂꯧꯊꯣꯔꯛꯏ꯫ ꯐꯣꯟ ꯅꯝꯕꯔ ꯏꯔꯤꯕ ꯆꯦꯗꯨꯅꯤ, ꯀꯌꯥ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕ! ꯏꯃꯨꯡꯗꯒꯤ ꯆꯦ ꯃꯇꯠꯇꯨ ꯄꯥꯏꯔꯒ ꯁꯪꯒꯣꯏꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯃꯥꯕꯣꯛꯀꯤ ꯃꯇꯧꯗꯨꯗ ꯅꯣꯛꯆꯩ꯫ "ꯀꯅꯥꯅ ꯏꯔꯤꯕꯁꯤꯗꯤ ꯏꯃꯥꯕꯣ? ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯔꯣ?" "ꯐꯣꯟ ꯄꯥꯏꯕ ꯃꯤ ꯑꯃ ꯂꯥꯛꯄꯗ ꯑꯩꯗꯤ ꯅꯣꯏꯒꯤ ꯃꯁꯤꯡꯁꯦ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯗꯕꯅꯤꯅ ꯐꯣꯟ ꯇꯧꯅꯕ ꯍꯥꯏꯗꯅ ꯑꯕꯨꯡꯗ ꯏꯍꯜꯂꯤꯕꯅꯤꯅꯦ꯫ ꯁꯦ ꯑꯃꯨꯛꯇ ꯇꯧ." ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯐꯣꯟ ꯅꯝꯕꯔꯗꯣ ꯌꯦꯡꯗꯨꯅ ꯐꯣꯟ ꯇꯧꯏ꯫ ꯐꯣꯟꯗꯣ ꯄꯥꯏꯔꯛꯄꯒ ꯑꯁꯣꯝꯗꯒꯤ ꯀꯧꯔꯛꯏ꯫ "ꯆꯦ ꯃꯆꯥ." "ꯍꯥꯎꯅꯦ, ꯁꯦ ꯅꯕꯣꯛꯅ ꯐꯣꯟ ꯇꯧꯕꯅꯤ, ꯄꯥꯏꯍꯜꯂꯛꯀꯦꯀꯣ." "ꯍꯣꯏ." ꯐꯣꯟꯗꯣ ꯑꯍꯜꯗꯨꯗ ꯄꯤꯔꯛꯏ꯫ "ꯏꯃꯥꯕꯣ, ꯁꯤ ꯄꯥꯏꯔꯕꯅꯤ." ꯐꯣꯟꯗꯣ ꯃꯈꯨꯠ 2 ꯆꯪꯗꯨꯅ ꯂꯧꯔꯒ ꯃꯅꯥꯀꯣꯡꯗ ꯇꯞꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯃꯁꯨꯅꯨꯄꯤꯕꯨ ꯀꯧꯖꯔꯛꯏ꯫ "ꯏꯁꯨꯊꯣꯏ, ꯕꯨꯕꯣꯛꯅꯦ." "ꯕꯨꯕꯣꯛ, ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ?" "ꯇꯧꯗꯦꯅꯦ, ꯆꯥꯛꯀꯧꯕ ꯀꯨꯏꯗ꯭ꯔꯦꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ, ꯅꯆꯦ ꯏꯆꯟ ꯃꯆꯥꯒꯤ ꯐꯣꯟꯗꯒꯤ꯫ ꯍꯌꯦꯡꯗꯤꯅꯦ ꯑꯩ ꯂꯥꯛꯀꯦ, ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ, ꯅꯣꯏ 3ꯃꯛ ꯂꯩꯔꯝꯃꯨꯀꯣ." "ꯕꯨꯕꯣꯛ, ꯑꯩ ꯒꯥꯔꯤ ꯋꯥꯏꯔꯒ ꯂꯧꯕ ꯂꯥꯛꯎꯔꯥ?" "ꯌꯥꯅꯤꯅꯦ, ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯀꯦ꯫ ꯀꯌꯥꯝ ꯂꯥꯞꯄꯤ ꯍꯥꯏꯒꯦ ꯑꯗꯨꯐꯥꯎ ꯂꯥꯛꯄꯕꯣ?" "ꯋꯥꯅꯤꯌꯦ ꯕꯣ, ꯅꯁꯥꯁꯨ ꯁꯣꯜꯂꯒ꯫ ꯑꯗꯣ ꯃꯥꯃꯣ ꯍꯣꯏꯗꯤ ꯌꯨꯝꯗ ꯊꯣꯔꯛꯇꯕ꯭ꯔꯣ?" "ꯊꯣꯔꯛꯏ, ꯅꯅꯦꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯈꯔ ꯆꯤꯟꯕ ꯑꯗꯨꯒꯤꯅꯤ, ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯂꯥꯛꯂꯒꯦ." "ꯕꯨꯕꯣꯛ, ꯆꯥꯛ ꯆꯥꯔꯛꯑꯅꯨ, ꯆꯥ ꯍꯥꯞꯄꯝꯃꯒꯦ ꯁꯤꯗ꯫ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯅꯤꯡꯉꯤ?" "ꯀꯔꯤ ꯆꯥꯔꯤꯅꯤ ꯍꯥꯏꯒꯦ, ꯑꯔꯩꯕ ꯊꯣꯡꯖꯤꯜꯂꯝꯃꯨ, ꯍꯌꯦꯡ ꯁꯨꯇꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯏꯕꯨꯡꯉꯣꯒ ꯏꯁꯨ ꯑꯇꯣꯝꯕꯤꯒꯁꯨ ꯂꯩꯍꯜꯂꯝꯃꯨꯀꯣ." "ꯍꯣꯏ ꯕꯨꯕꯣꯛ." ꯊꯝꯃꯒꯦ, ꯅꯆꯦꯁꯦ ꯀꯧꯔꯦ ꯃꯌꯨꯝꯗꯒꯤ."
ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯨ ꯃꯕꯦꯟꯗꯣ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ꯫ ꯂꯥꯛꯑꯝꯃꯕ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯌꯨꯝꯗ ꯁꯟꯙ꯭ꯌꯥ ꯃꯇꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯆꯠꯈ꯭ꯔꯦ꯫ ꯁꯥꯔꯝꯕ ꯏꯟꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯏꯕ ꯆꯦ ꯃꯆꯦꯠꯇꯣ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯒꯤ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯟꯕꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯔꯥꯛ ꯑꯔꯥꯛꯄ ꯐꯣꯟ ꯄꯥꯏꯕ ꯃꯤ ꯑꯃꯗ ꯏꯁꯨꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯕꯤꯒꯦꯔꯥ ꯍꯥꯏꯕꯁꯤ ꯇꯣꯏꯅ ꯍꯥꯏꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕꯤꯕꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯏꯀꯥꯏꯖꯔꯦ, ꯐꯣꯟ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯍꯥꯏꯗꯅ꯫ ꯐꯤ ꯈꯔ ꯑꯄꯥꯕ ꯑꯃꯅ ꯏꯟꯗ ꯀꯨꯞꯁꯜꯂꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯊꯥꯎꯃꯩꯗꯨ ꯆꯨꯈꯠꯂꯒ ꯆꯥꯛꯁꯪꯒꯤ ꯐꯨꯡꯒꯥꯗ ꯃꯩ ꯊꯥꯒꯠꯅꯕ ꯑꯃꯨꯛ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯤꯡꯁꯦꯜꯗꯣ ꯃꯕꯣꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯃꯣꯡꯐꯥꯎ ꯃꯈꯥꯗ ꯊꯝꯂꯤꯕ ꯄꯩꯁꯥ 10 ꯆꯞꯄꯤ ꯈꯔꯗꯣ ꯃꯁꯤꯡ ꯊꯤꯅꯕ ꯍꯣꯠꯅꯔꯤꯉꯩ ꯐꯃꯨꯡꯗ ꯊꯝꯂꯤꯕ ꯀꯟꯅ ꯅꯝꯗ꯭ꯔꯤꯈꯩ ꯆꯠꯇꯕ ꯐꯣꯟꯗꯣ ꯃꯈꯣꯜ ꯏꯍꯧ ꯍꯧꯅ ꯈꯤꯡꯂꯛꯄꯗꯨꯗ ꯁꯠ ꯆꯦꯟꯁꯤꯟꯗꯨꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯆꯤꯡꯁꯦꯜ ꯇꯍꯥ ꯇꯍꯥ ꯈꯨꯝꯃꯤ꯫ ꯍꯜꯂꯣ, ꯇꯥꯕ꯭ꯔꯣ? ꯑꯩꯅꯤ꯫ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛ ꯃꯥꯜꯂꯨꯏꯅꯤ, ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯣꯏꯕꯁꯤꯗ꯫ ꯕꯣꯕꯣꯛ ꯂꯥꯛꯀꯅꯤ ꯍꯥꯏꯔꯣ? ꯍꯣꯏ, ꯑꯗꯨꯒꯤ ꯉꯥ ꯀꯧꯇꯥ ꯃꯆꯥ ꯑꯃ ꯂꯩꯔꯨꯒꯦꯅ ꯇꯧꯔꯝꯕꯅꯦ ꯗꯥꯍꯦꯟ꯫ ꯉꯥ ꯑꯣꯏꯅ ꯆꯥꯃꯤꯟꯅꯧꯗꯅ꯫ ꯌꯥꯔꯅꯤꯗ, ꯕꯣꯕꯣꯛꯇꯣ ꯉꯥ ꯀꯧꯇꯥꯒ ꯍꯪꯒꯥꯝꯒ ꯍꯥꯞꯄꯒ ꯊꯣꯡꯕꯗꯣ ꯌꯥꯝ ꯄꯥꯝꯕꯅꯤ, ꯑꯗꯨ ꯆꯥꯃꯤꯟꯅꯔꯒꯦ꯫ ꯑꯗꯣ ꯈꯪꯕ꯭ꯔꯥ, ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯇꯣꯏꯅꯤ ꯉꯁꯤ꯫ ꯅꯪ ꯍꯔꯥꯎꯔꯦ ꯑꯗꯨꯗꯤ? ꯍꯔꯥꯎꯗ꯭ꯔꯗꯤ ꯍꯟꯗꯛꯇꯤ ꯕꯕꯥꯗ ꯄꯣꯠꯆꯩ ꯂꯩꯕꯤꯌꯣꯁꯨ ꯍꯥꯏꯒꯦ꯫ ꯑꯩ ꯇꯨꯏꯁꯟ ꯄꯩꯁꯥ ꯄꯤꯁꯟꯅꯔꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯤꯒꯦ, ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯂꯤꯠꯅꯕ꯫ ꯌꯥꯔꯅꯤꯌꯦ, ꯑꯔꯩꯕꯁꯦ ꯑꯗꯨꯝ ꯂꯤꯠꯀꯦ꯫ ꯑꯩꯈꯣꯏ ꯅꯥꯎꯒꯤꯗꯤ ꯑꯩꯒꯤꯁꯨ ꯄꯩꯁꯥ ꯐꯪꯗꯧ ꯂꯩꯌꯦ, ꯑꯁꯤꯅ ꯂꯩꯔꯒꯦ꯫ ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯒꯤꯕꯣ? ꯐꯅꯦꯛꯇꯤ ꯂꯩꯔꯕꯣ? ꯂꯩꯌꯦ, ꯑꯩꯈꯣꯏ ꯏꯆꯥ ꯊꯥꯗꯣꯏꯗꯣ ꯃꯥꯒꯤ ꯐꯅꯦꯛ ꯃꯔꯨꯞ ꯑꯃ ꯐꯪꯉꯦ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯑꯩꯒꯤꯁꯨ ꯑꯃ ꯄꯤꯔꯛꯏꯕ, ꯑꯗꯨ ꯊꯝꯖꯜꯂꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯅꯣꯏꯔꯣꯝꯗ ꯂꯥꯛꯀꯅꯤ ꯍꯣꯔꯦꯟ, ꯌꯦꯟ ꯊꯣꯡꯉꯦ ꯈꯔ ꯊꯤꯜꯂꯛꯀꯦ꯫ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯅꯣ? ꯀꯩ ꯂꯩꯒꯦ? ꯁꯈꯦꯟꯗꯒꯤ ꯂꯥꯏꯔꯤꯛ ꯑꯝꯇ ꯂꯧꯒꯦꯅ ꯇꯧꯕꯅꯤ, ꯑꯩ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯗꯥꯍꯦꯟꯒꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦꯀꯣ, ꯈꯟꯗꯕ ꯌꯥꯗꯦ ꯗꯥꯍꯦꯟ ꯀꯣ꯫ ꯑꯩ ꯅꯪꯅ ꯗꯣꯛꯇꯔ ꯑꯣꯏꯕꯗꯣ ꯉꯥꯏꯔꯤꯅꯤ, ꯑꯩꯈꯣꯏ ꯅꯥꯎꯅꯁꯨ ꯑꯗꯨꯝ ꯍꯪꯗꯣꯏꯅꯤ, ꯀꯔꯤ ꯈꯪꯗꯅ꯫ ꯅꯪꯅꯁꯨ ꯄꯥꯝꯃꯤꯗꯨꯗꯤ, ꯅꯪꯅ ꯄꯥꯝꯕ ꯍꯦꯟꯃꯟꯕꯒꯤꯅꯤ꯫ ꯅꯪꯅ ꯑꯣꯏꯕ ꯐꯪꯈꯤꯗꯕ ꯄꯣꯠꯇꯣ ꯑꯩꯅ ꯁꯤꯟꯅꯗꯣꯏꯅꯤ ꯅꯪꯉꯣꯟꯗ, ꯑꯗꯒꯤ ꯕꯣꯕꯣꯛꯀꯤ ꯑꯅꯥꯕꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯒꯗꯧꯅꯤ꯫ ꯃꯥꯏꯊꯣꯡꯗ ꯅꯣꯛꯆꯩ ꯑꯄꯦꯟꯕ ꯋꯥꯍꯩꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯄꯗꯤ ꯆꯥꯎꯊꯣꯛꯄ ꯐꯥꯎꯏ, ꯅꯨꯡꯁꯤꯕꯤꯕꯅꯤ ꯍꯦꯟꯅ, ꯁꯦꯟꯅꯖꯕꯅꯤ ꯇꯨꯃꯤꯟ꯫ ꯑꯅꯤꯗꯨꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯆꯤꯡꯁꯜ ꯏꯃꯨꯡꯗꯒꯤ ꯄꯩꯁꯥꯗꯣ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯄꯨꯟꯁꯤꯕꯅ ꯌꯨ ꯉꯥꯎꯔꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯪꯂꯛꯄꯗꯨꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯦ꯫ ꯕꯕꯥ, ꯅꯪꯕꯨ ꯕꯣꯕꯣꯛ ꯂꯥꯛꯀꯅꯤ, ꯌꯨ ꯊꯛꯀꯅꯣ, ꯉꯁꯤꯇꯪꯗꯤ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯕꯣꯕꯣꯛ ꯂꯥꯛꯑꯒ ꯏꯀꯥꯏꯗ꯭ꯔꯣ ꯀꯩꯝꯇ? ꯀꯥꯏꯗꯒꯤ ꯄꯩꯁꯥꯅꯕꯨ ꯊꯛꯏꯅꯣ? ꯊꯕꯛ ꯋꯥꯈꯩ ꯁꯨꯔꯤꯗꯣ ꯌꯨ ꯊꯛꯅꯕ ꯇꯥꯔꯦꯅꯦ꯫ ꯄꯨꯟꯁꯤꯕꯗꯣ ꯌꯨ ꯑꯗꯨ ꯉꯥꯎꯔꯗꯨꯐꯥꯎ ꯅꯣꯡꯃꯤ ꯅꯣꯛꯃꯤ ꯃꯆꯥꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯔꯒ ꯐꯨꯔꯤꯈꯥꯎꯗꯒꯤ 100 ꯆꯞꯄꯤ ꯈꯔ ꯂꯧꯊꯣꯔꯒ ꯃꯔꯣꯜ ꯏꯐꯥꯏ ꯐꯥꯏꯅ ꯍꯥꯏꯔꯤ꯫ ꯏꯆꯥꯊꯣꯏ, ꯁꯦ ꯂꯨꯄꯥ ꯀꯌꯥ ꯁꯨꯒꯦ ꯌꯦꯡꯉꯨ, ꯏꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏ, ꯁꯤꯅꯅꯦ ꯆꯤꯅꯤ ꯆꯥ ꯃꯅꯥ ꯂꯩꯕꯤꯔꯣ, ꯑꯗꯨꯒ ꯑꯔꯦꯝꯕꯗꯣ ꯑꯗꯨꯅ ꯌꯨꯕꯤ ꯒꯨꯂꯥ ꯑꯃꯃꯝ ꯂꯩꯅꯕ, ꯅꯣꯏ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ꯫ ꯆꯤꯡꯁꯜꯗ ꯄꯩꯁꯥꯗꯣ ꯄꯤꯔꯛꯏ꯫ ꯌꯨ ꯐꯅ ꯉꯥꯎꯔꯁꯨ ꯃꯄꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯣ ꯃꯥ ꯁꯥꯎꯒꯠꯄ ꯉꯝꯗꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯋꯥꯅ ꯁꯨꯖꯩ, ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯅꯠꯇꯦ꯫ ꯑꯐꯪ ꯑꯐꯪꯕ ꯄꯩꯁꯥ ꯈꯔꯕꯨ ꯐꯪꯂꯗꯤ ꯏꯃꯨꯡꯒꯤ ꯆꯔꯥ ꯑꯃ ꯋꯥꯠꯇꯅꯕ ꯍꯥꯏꯗꯅ ꯍꯣꯠꯇꯤ ꯌꯥꯝ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯑꯋꯥꯕ ꯃꯌꯥꯝ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯅꯤꯁꯥꯗ ꯇꯥꯕꯅꯤ꯫ ꯌꯨ ꯊꯛꯂꯛꯏ ꯆꯩꯒꯦ ꯈꯟꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯌꯨ ꯉꯥꯎꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯣꯛꯄ ꯃꯃꯥ, ꯃꯗꯨ ꯃꯆꯥꯈꯩꯒꯤ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯥ ꯅꯤꯡꯁꯤꯡꯂꯤ ꯃꯥꯅꯤ꯫ ꯃꯁꯥꯗꯣ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯆꯤꯡꯁꯜ ꯄꯩꯁꯥꯗꯣ ꯐꯖꯅ ꯁꯨꯞꯆꯜꯂꯒ ꯃꯈꯨꯠꯇ ꯆꯦꯆꯦꯠ ꯄꯥꯏꯁꯤꯜꯂꯒ ꯃꯕꯣꯛꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡꯗꯣ ꯊꯣꯡꯕꯤꯅꯕ ꯍꯥꯏꯗꯅ ꯂꯩꯕ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒ ꯃꯧꯄ꯭ꯋꯥ ꯑꯃꯒ ꯂꯩ꯫ ꯆꯍꯤ 3-4 ꯍꯦꯟꯅ ꯈꯦꯠꯅꯩ ꯆꯤꯡꯁꯜꯒ꯫ ꯃꯕꯣꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯗ ꯌꯨꯝꯗ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯣꯏꯅꯃꯛ ꯂꯩꯅꯔꯦ꯫
ꯆꯥꯛꯈꯨꯝꯗ ꯁꯤꯡꯗꯨ ꯊꯥꯒꯠꯇꯨꯅ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯂꯥꯛꯅꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯃꯕꯣꯛꯀꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯄꯤꯛꯂꯤꯕ ꯃꯅꯥꯎꯅꯨꯄꯤ ꯁꯤꯟꯊꯥꯗꯣ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯊꯣꯛꯈꯤ꯫ ꯏꯕꯦꯇꯣꯝꯕꯤꯗꯨ ꯃꯈꯨꯠꯇ ꯆꯦꯔꯪꯈꯥꯎ ꯑꯆꯧꯕ ꯑꯅꯤ ꯌꯥꯜꯂꯒ ꯇꯞꯂꯤ ꯇꯞꯂꯤ ꯏꯃꯨꯡꯗ ꯆꯪꯂꯛꯑꯒ ꯆꯥꯛꯈꯨꯝꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯍꯦ, ꯁꯤꯡꯗꯨꯗꯤ ꯆꯥꯛꯇ꯭ꯔꯕ ꯇꯧꯔꯤꯗꯨꯗꯤ? ꯕꯨꯕꯣꯛ ꯂꯥꯛꯑꯕꯣ? ꯆꯥꯛꯇꯤ ꯂꯣꯏꯔꯦ, ꯏꯟꯁꯥꯡꯁꯨ ꯂꯣꯏꯗꯣꯔꯦ꯫ ꯑꯩ ꯆꯥ ꯑꯃ ꯍꯥꯟꯅ ꯂꯣꯜꯂꯛꯀꯦꯀꯣ꯫ ꯇꯞꯅ ꯇꯧꯁꯦ, ꯑꯩ ꯆꯦꯡꯒꯁꯦ ꯈꯩꯗꯣꯛꯄꯤꯔꯝꯒꯦ꯫ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯀꯩ ꯀꯩꯅꯣ ꯈꯔ ꯄꯨꯔꯛꯄꯅꯤ, ꯑꯆꯥꯄꯣꯠꯁꯨ ꯌꯥꯎꯕꯅꯤ꯫ ꯁꯦ ꯅꯆꯤꯟ ꯅꯅꯥꯎ ꯆꯥꯃꯤꯟꯅꯔꯣ." ꯁꯤ ꯍꯥꯏꯔꯒ ꯆꯦꯔꯪꯈꯥꯎ ꯑꯆꯧꯕ ꯑꯅꯤꯗꯨ ꯄꯤꯔꯛꯏ꯫ ꯕꯦꯀꯔꯤꯒꯤ ꯑꯆꯥꯄꯣꯠ 10 ꯄꯤꯕ ꯑꯅꯤ ꯑꯃꯒ ꯆꯤꯅꯤ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯍꯪꯒꯥꯝ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯑꯒ ꯆꯥꯛꯁꯪꯗꯨꯗ ꯃꯐꯝ ꯆꯥꯅ ꯊꯝꯕꯤ꯫ ꯁꯣꯜꯂꯦ, ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯂꯩꯊꯣꯛꯇꯦ, ꯃꯁꯨꯁꯤꯡꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯌꯦꯡꯕꯤ꯫ ꯏꯃꯨꯡꯗꯨ ꯐꯥꯎꯕ ꯋꯥꯏ ꯁꯤꯠꯄꯤꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯖꯕ ꯆꯤꯡꯁꯤꯜꯒꯤꯅ ꯃꯃꯥꯗꯨ ꯂꯩꯇꯕ ꯆꯍꯤ 10ꯗꯒꯤ ꯑꯍꯜꯁꯤꯅ ꯃꯁꯨ ꯑꯍꯨꯝꯁꯤꯕꯨ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯀꯩꯗꯧꯅꯨꯡꯗ ꯏꯟꯊꯣꯛꯂꯒ ꯊꯝꯈꯤꯗꯦ꯫ ꯄꯤꯕꯥ ꯃꯆꯥꯗꯒꯤ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥꯁꯤꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯩ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂ ꯃꯇꯨꯡ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ "ꯏꯁꯨꯊꯣꯏ, ꯅꯣꯏ ꯑꯍꯨꯝꯃꯛ ꯆꯥꯛꯀꯧꯕ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ꯫ ꯅꯪ ꯃꯥꯃꯣ ꯍꯣꯏ ꯂꯥꯛꯇꯦꯅ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯃꯌꯥꯝꯗꯒꯤ ꯇꯥꯗꯅ ꯏꯁꯨꯈꯩꯒꯤ ꯕꯨꯕꯣꯛꯅ ꯇꯧꯕꯤꯅꯤ꯫ ꯀꯔꯤꯝꯇ ꯄꯨꯔꯛꯀꯅꯨ ꯂꯥꯛꯄꯗ, ꯅꯁꯥ ꯉꯥꯛꯇ ꯂꯥꯛꯇꯧꯅꯤꯀꯣ." ꯁꯤꯟꯊꯥꯗꯣ ꯏꯍ ꯍꯔꯥꯎꯅ, "ꯕꯨꯕꯣꯛ, ꯑꯩꯒꯤꯁꯨ ꯗꯈꯤꯅꯥ ꯄꯤꯕꯤꯗꯣꯏꯔꯥ?" "ꯄꯤꯗꯗꯤꯀꯣ, ꯏꯁꯨꯒꯤ ꯗꯈꯤꯅꯥꯒ ꯂꯩꯗꯅ ꯂꯣꯏꯔ ꯄꯣꯠꯅꯤ." ꯕꯣꯏꯅꯥꯎꯅ ꯇꯞꯂꯤ ꯇꯞꯂꯤ, "ꯕꯨꯕꯣꯛ, ꯅꯪ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯔꯤꯅꯣ? ꯀꯩꯁꯨ ꯂꯩꯕꯤꯔꯝꯒꯅꯨ, ꯑꯩꯈꯣꯏ ꯑꯍꯨꯝꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯁꯤ, ꯑꯗꯨꯅ ꯌꯥꯔꯦ." ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯀꯣꯛꯇꯨꯗ ꯅꯥꯟꯊꯕꯤꯔꯛꯏ꯫ "ꯅꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯕꯨꯕꯣꯛꯅ ꯍꯤꯡꯂꯤꯈꯩ ꯏꯁꯨ ꯑꯍꯨꯝ ꯆꯍꯤ ꯈꯨꯗꯤꯡ ꯆꯥꯛꯀꯧꯕꯤꯒꯅꯤ꯫ ꯉꯟꯅ ꯂꯥꯛꯎ ꯅꯆꯦꯒ, ꯕꯨꯕꯣꯛ ꯅꯣꯏ ꯉꯥꯏꯔꯝꯒꯦꯀꯣ." ꯆꯤꯡꯁꯤꯜꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯃ ꯁꯤꯟꯊꯈꯤꯕꯗꯣ ꯃꯕꯣꯛꯅ ꯎꯈꯤꯗꯦ ꯃꯇꯥꯒꯨꯝ ꯁꯠ ꯇꯩꯊꯣꯛꯏ꯫ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯛꯏ꯫ ꯆꯥꯛꯀꯧꯕ ꯃꯌꯥꯁꯤꯗꯅꯁꯨ ꯍꯦꯟꯕꯅꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯁꯤꯕꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯕꯣꯏꯅꯥꯎꯅ ꯃꯕꯣꯛꯄꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯂꯥꯛꯂꯦ ꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯆꯥꯛꯀꯧꯕ꯫ ꯂꯩꯀꯥꯏꯗꯣ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯤ꯫ ꯃꯍꯩ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯀꯨꯝ ꯑꯃꯒꯤ ꯑꯃꯨꯛꯈꯛ ꯂꯥꯛꯄ ꯆꯥꯛꯀꯧꯕꯅꯤ꯫ ꯅꯤꯡꯉꯣꯜꯁꯤꯡꯒꯤꯗꯤ ꯍꯔꯥꯎ ꯇꯌꯥꯝꯖꯕ ꯃꯤꯀꯨꯞ ꯑꯃꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯟꯅ ꯍꯧꯒꯠꯂꯦ ꯉꯁꯤꯗꯤ ꯆꯤꯡꯁꯤꯜꯁꯨ꯫ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯂꯥꯏꯗꯨꯛ ꯊꯥꯔꯝꯂꯒ ꯃꯅꯥꯎꯄꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯕꯤꯔꯛꯂꯒ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯆꯥꯛꯀꯧꯕꯗ ꯄꯨꯅꯕ ꯍꯥꯏꯗꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯂꯥꯛꯂꯦ꯫ ꯃꯈꯨꯠ ꯏꯍꯥꯡ ꯍꯥꯡꯂꯒꯁꯨ ꯍꯦꯛ ꯆꯠꯅꯤꯡꯗꯦ ꯆꯥꯛꯀꯧꯕꯅꯤꯅ꯫ ꯆꯤꯡꯁꯤꯜ ꯗꯨꯀꯥꯟꯗꯨꯗ ꯌꯧꯕꯒ, "ꯏꯗꯣꯝꯆꯥ, ꯒꯨꯂꯥ ꯃꯆꯥꯗꯣ ꯂꯩꯔꯤꯕꯣ?" ꯂꯩꯅꯦ, ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯅꯣ?" "ꯑꯃꯈꯛ ꯂꯧꯒꯦ, ꯀꯌꯥ ꯄꯤꯒꯦ ꯏꯗꯣꯝꯆꯥ?" "ꯇꯥꯡꯉꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯥꯝꯅ꯫ 110 ꯄꯤꯌꯦ, ꯁꯦ ꯆꯥꯛꯀꯧꯕ ꯆꯠꯀꯗꯧꯔꯣ ꯅꯣꯏ ꯑꯍꯨꯝꯕꯣ?" "ꯍꯣꯏ, ꯕꯨꯕꯣꯛꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ." ꯃꯅꯥꯎꯅꯨꯄꯤꯗꯣ ꯈꯨꯅꯤꯡꯗꯣ ꯀꯥꯡꯈꯠꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯥꯝꯂꯒ ꯍꯥꯏꯔꯛꯏ, "ꯕꯨꯕꯣꯛ, ꯒꯨꯂꯥ 3 ꯄꯤꯕꯤꯌꯣ." ꯆꯤꯡꯁꯤꯜꯗꯣ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯏ, "ꯅꯥꯎ, ꯑꯃꯈꯛ ꯂꯧꯁꯤ ꯕꯨꯕꯣꯛ ꯍꯣꯏꯒꯤ, ꯆꯦ ꯏꯆꯟ ꯍꯣꯏꯒꯤꯗꯤ, ꯃꯥꯃꯣ ꯍꯣꯏꯒꯤꯗꯤ." ꯗꯨꯀꯥꯟ ꯐꯝꯕꯤꯗꯣ ꯆꯤꯡꯁꯤꯜꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯣꯏꯕꯨ ꯁꯦꯝ ꯀꯣꯝꯂꯥ ꯌꯨꯕꯤꯒꯗꯤ ꯂꯩꯔꯕꯣ?" "ꯌꯨꯕꯤꯗꯤ ꯕꯕꯥꯅ ꯉꯔꯥꯡ ꯂꯧꯔꯦ ꯏꯗꯣꯝꯆꯥ꯫ ꯁꯦꯝ ꯀꯣꯝꯂꯥꯁꯦ 2-2 ꯂꯧꯒꯦ, ꯄꯩꯁꯥ ꯌꯥꯝ ꯇꯥꯔꯒꯗ꯭ꯔꯥ?" "ꯇꯥꯔꯣꯏꯗ, ꯁꯦ ꯁꯤꯈꯩ ꯄꯥꯏꯔꯣ, 150 ꯇꯥꯕꯅꯤ, 100 ꯍꯦꯛ ꯄꯤꯔꯝꯃꯣ꯫ ꯒꯨꯂꯥ ꯑꯃꯁꯦ ꯍꯥꯞꯄꯤꯔꯒꯦ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯅꯥꯎꯅꯨꯄꯤꯁꯦ ꯅꯤꯡꯉꯥꯏꯅ ꯌꯥꯔꯔꯣꯏ." "ꯌꯥꯔꯅꯤ ꯏꯗꯣꯝꯆꯥ." ꯁꯤꯟꯊꯥꯗꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯗꯨꯀꯥꯟ ꯃꯃꯥꯡꯗꯨꯗ ꯀꯞꯄ ꯍꯧꯔꯛꯂꯦ, ꯒꯨꯂꯥ ꯌꯥꯝ ꯂꯩꯗꯦ ꯍꯥꯏꯗꯅ꯫ ꯆꯤꯡꯁꯤꯜꯅ ꯊꯦꯝꯗꯨꯅ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ "ꯍꯩꯃꯥ, ꯕꯨꯡꯉꯣ, ꯅꯪ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦꯅ, ꯕꯕꯥꯒꯤ ꯆꯥꯛ ꯈꯔ ꯊꯥꯡꯒꯠꯄꯤꯔꯝꯃꯣ ꯍꯥꯏꯗꯨꯗꯤ." "ꯗꯥ ꯁꯀꯦꯅ ꯊꯣꯡꯉꯨꯔꯅꯨ,
ꯃꯣꯏꯒꯤ ꯆꯥꯛꯀꯧꯅꯤ ꯑꯗꯨꯒ ꯏꯟꯁꯥꯡꯒ ꯆꯥꯛꯀꯁꯨ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯊꯦꯡꯉꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯨ ꯉꯥꯎꯔ ꯂꯥꯛꯑꯒ ꯆꯥꯛ ꯂꯩꯔꯝꯗꯦ ꯍꯥꯏꯔꯛꯑꯗꯤ ꯑꯁ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯃꯈꯨꯠꯇ ꯆꯦꯔꯪ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯥ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯁꯦ ꯅꯣꯏꯒꯤ ꯕꯥꯁꯀꯦꯠꯇꯨꯗ ꯍꯥꯞꯆꯜꯂꯣ ꯀꯔꯥꯏꯅꯣ ꯄꯤꯔꯛꯑꯣ ꯕꯕꯥ ꯍꯥꯞꯄꯤꯔꯒꯦ ꯕꯤꯁꯀꯨꯠꯁꯨ ꯄꯨꯅ ꯃꯥꯜꯂꯦ ꯈꯔ ꯂꯧꯔꯛꯄꯅꯤ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯄꯨꯟꯁꯤꯕꯗꯣ ꯏꯁꯦꯡ ꯁꯦꯡꯅ ꯅꯣꯡꯃꯤ ꯍꯥꯏꯗꯣꯔꯛꯏ ꯂꯒꯥꯎ ꯈꯥꯎꯕꯩꯅꯤ ꯍꯣꯔꯦꯟꯗꯒꯤꯗꯤ ꯇꯣꯛꯑꯅꯤ ꯂꯣꯏꯔꯦ ꯉꯁꯤꯅ ꯀꯔꯤ ꯂꯩꯔꯛꯈꯣꯒꯦ ꯄꯩꯁꯥ ꯌꯥꯎꯔꯤ ꯁꯤꯟꯊꯥꯗꯣ ꯍꯔꯥꯎꯅ ꯕꯕꯥ ꯒꯨꯂꯥ ꯑꯃ ꯂꯩꯕꯤꯌꯣ ꯂꯩꯊꯣꯛꯀꯦ ꯑꯆꯧꯕ ꯂꯩꯁꯤꯀꯣ ꯑꯗꯨꯗꯨꯅ ꯅꯕꯣꯛꯀꯤ ꯄꯤꯔꯝꯃꯨꯀꯣ ꯑꯩ ꯑꯣꯇꯣꯁꯨ ꯍꯥꯏꯔꯝꯃꯒꯦ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯆꯥꯛꯀ ꯇꯧꯔꯨꯔꯅꯨ ꯊꯣꯏꯕꯤ ꯊꯣꯡꯒꯥꯜꯗꯅꯦ ꯑꯣꯇꯣ ꯉꯥꯏꯔꯒ ꯂꯩꯍꯜꯂꯝꯃꯒꯦ ꯊꯣꯔꯛꯑꯣꯀꯣ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯍꯔꯥꯎꯖ ꯄꯦꯟꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯆꯤꯡꯁꯦꯜꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯃꯥ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯋꯥꯟ ꯄ꯭ꯂꯥꯏ ꯐꯅꯦꯛ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯑꯃ ꯁꯦꯠꯂꯤ ꯐꯨꯔꯤꯠ ꯑꯉꯧꯕ ꯏꯆꯝ ꯆꯝꯕ ꯑꯃ ꯂꯤꯠꯂꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯁꯝꯗꯣ ꯍꯥꯠꯂꯤꯉꯩꯗ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯤ ꯌꯥꯏꯍꯦꯟꯅ ꯆꯠꯂꯕꯣ ꯅꯣꯏ ꯆꯠꯇ꯭ꯔꯤꯌꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯊꯣꯡꯒꯥꯜꯗ ꯂꯩꯀꯣ ꯊꯣꯔꯛꯑꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯊꯣꯔꯛꯀꯦ ꯇꯧꯔꯤ ꯅꯥꯎꯒꯤ ꯃꯁꯝꯁꯦ ꯍꯥꯠꯄꯤꯔꯒ ꯊꯣꯔꯛꯑꯒꯦ ꯍꯣꯏ ꯑꯩ ꯁꯤꯗ ꯂꯩꯀꯣ ꯕꯕꯥꯁꯨ ꯑꯣꯇꯣ ꯋꯥꯏꯔꯨꯔꯤ ꯃꯥꯜꯂꯦ ꯅꯣꯏ ꯆꯠꯅꯕ ꯁꯤꯗ ꯂꯩ ꯑꯃꯨꯛ ꯀꯧꯔꯨꯅꯤ ꯅꯪ ꯁꯣꯏꯗꯅ ꯏꯀꯨꯕꯣꯛꯀꯅ ꯇꯧꯔꯨꯔ ꯍꯥ ꯑꯁ ꯌꯦꯡꯅꯤꯡꯗꯦ ꯂꯩꯔꯝꯃꯣ ꯍꯣꯏ ꯊꯣꯔꯛꯑꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯕꯥꯁꯀꯦꯠꯇꯣ ꯄꯥꯏꯗꯨꯅ ꯆꯤꯡꯁꯦꯜꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯊꯣꯔꯛꯏ ꯌꯥꯏꯍꯟ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯁꯦꯜ ꯍꯣꯏ ꯊꯣꯔꯛꯄ ꯎꯕꯗꯨꯗ ꯂꯦꯞꯈꯠꯇꯨꯅ ꯅꯣꯡꯃꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯐꯖꯩ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯎꯕ ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯃꯤꯠ ꯇꯥꯡꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯥꯡꯅꯩ ꯀꯩꯅꯣ ꯍꯥꯏꯗꯨꯗꯣ ꯍꯥꯏꯔꯣ ꯆꯠꯂꯒꯦ ꯌꯥꯏꯍꯟ ꯒꯥꯔꯤ ꯃꯃꯥꯡꯗ ꯌꯥꯜꯂꯤꯕ ꯄꯣꯂꯤꯊꯤꯟꯗꯣ ꯂꯧꯔꯒ ꯄꯤꯔꯛꯏ ꯁꯦꯝ 2-3ꯅꯤ ꯀꯣꯝꯂꯥꯒ ꯌꯨꯕꯤꯒꯁꯨ ꯌꯥꯎꯕꯅꯤ ꯑꯗꯣ ꯑꯀꯪꯕꯗꯤ ꯑꯣꯏꯔꯦ ꯒꯨꯂꯥ 2 ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯊꯪꯅꯕ ꯌꯨꯝꯒꯤꯁꯨ ꯄꯤꯔꯝꯃꯣ ꯑꯩ ꯅꯪꯒꯤ ꯀꯩꯅꯣꯃꯗꯤ ꯂꯩꯕꯤꯒꯦ ꯈꯟꯕꯅꯤ ꯉꯝꯗ꯭ꯔꯦ ꯁꯤꯟꯊꯥꯁꯨ ꯅꯍꯥꯟ ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯟꯅ ꯇꯧꯈꯤ ꯍꯥꯏ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯄꯦꯟꯅꯕ ꯁꯤꯅ ꯐꯔꯦꯅ ꯂꯩꯔꯛꯑꯕ ꯏꯃꯥꯁꯨ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯒꯤ ꯇꯧꯍꯧꯏ ꯒꯨꯂꯥꯁꯤꯅ ꯏꯃꯥꯗꯒꯤ ꯃꯨꯜꯂꯛꯄꯅꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯂꯩꯖꯔꯁꯅꯤ ꯀꯩꯗꯧꯕꯒꯤ ꯂꯩꯔꯛꯏꯅꯣ ꯑꯉꯥꯡꯁꯦ ꯃꯀꯣꯛꯇ ꯑꯗꯨꯝ ꯂꯝꯗꯟꯅꯔꯒ ꯂꯩꯔꯅꯤ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯄꯨꯕ ꯇꯥꯅꯕꯁꯨ ꯅꯠꯇꯅ ꯕꯨꯕꯣꯛꯅ ꯀꯜꯂꯤꯀꯥꯟꯗ ꯅꯅꯤꯡꯇꯝꯕꯣꯏ ꯆꯠꯍꯧꯔꯣ ꯑꯋꯥꯠꯄ ꯂꯩꯇꯅꯤ ꯍꯣꯔꯦꯟ ꯅꯣꯏ ꯍꯜꯂꯛꯄꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯕꯕꯥꯅ ꯑꯣꯇꯣ ꯑꯗꯨꯝ ꯊꯥꯔꯛꯀꯗꯣꯏꯔꯣ ꯍꯣꯏ ꯊꯥꯔꯛꯀꯗꯣꯏ ꯑꯣꯏꯔꯝꯅꯤ ꯈꯣꯡꯅ ꯍꯜꯂꯛꯑꯁꯨ ꯌꯥꯏꯗ ꯃꯥꯃꯣꯅꯁꯨ ꯊꯤꯟꯒꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯐꯔꯦ ꯌꯥꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯗꯥꯏꯍꯦꯟ ꯆꯠꯂꯨꯈꯤꯒꯦꯀꯣ ꯌꯥꯏꯍꯟꯁꯨ ꯕꯣꯏꯅꯥꯎꯗ ꯂꯨꯄꯥ 50 ꯆꯞꯄꯤ ꯑꯃ ꯄꯤꯔꯛꯏ ꯁꯤꯟꯊꯥꯗꯁꯨ ꯅꯧꯏ ꯍꯣꯔꯦꯟ ꯗꯥꯏꯍꯟꯒꯤ ꯗꯈꯤꯅꯥ ꯄꯨꯔꯛꯄꯨ ꯁꯤꯟꯊꯥ ꯍꯣꯏ ꯗꯥꯏꯍꯟ ꯆꯤꯆꯦꯗꯒꯤ ꯂꯧꯔꯒ ꯄꯤꯒꯦ ꯑꯩꯈꯣꯏ ꯁꯤꯟꯊꯥꯁꯤꯗꯤ ꯄꯪꯅꯤꯅꯦ ꯆꯠꯂꯨꯔꯣꯀꯣ ꯐꯖꯅ ꯍꯣꯏ ꯗꯥꯏꯍꯟ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯆꯠꯂꯦ ꯕꯥꯏ ꯌꯥꯏꯍꯟ ꯑꯣꯇꯣꯗ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯌꯦꯡꯖꯍꯧꯏ ꯁꯣꯝꯗ ꯏꯕꯦꯇꯣꯝꯕꯤꯒꯤ ꯌꯨꯝꯗꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯅꯔꯤ ꯏꯕꯦꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯅꯣꯏꯕꯨ ꯑꯉꯥꯡꯈꯩꯗꯣ ꯂꯥꯛꯄꯗꯪꯗꯤ ꯂꯩꯀꯣ ꯀꯩꯗꯧꯔꯒꯦ ꯍꯔꯥꯎ ꯂꯥꯛꯄꯗ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯎꯔꯗꯤ ꯀꯩꯗ ꯑꯉꯥꯡꯈꯩꯅ ꯅꯨꯡꯉꯥꯏꯗꯣꯔꯤ ꯋꯥꯈꯜ ꯇꯥꯗꯦꯗ ꯅꯣꯏꯁꯦ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯂꯝ ꯌꯥꯝ ꯂꯥꯞꯄꯤ ꯍꯧꯖꯤꯛ ꯆꯠꯂꯒ ꯄꯨꯡ 2ꯅꯦ ꯆꯪꯗꯣꯏꯁꯤ ꯂꯩꯔꯝꯗꯣꯔꯤꯕ ꯇ꯭ꯔꯥꯐꯤꯛꯇꯨꯒ ꯑꯉꯥꯡꯈꯩꯅꯤ ꯏꯃꯥ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯝ ꯄꯪꯂꯥꯛꯇ ꯂꯥꯛꯆꯅꯤ ꯑꯩ ꯗꯈꯤꯅꯥ ꯇꯧꯕ ꯅꯪꯅꯕ ꯂꯥꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯨ ꯂꯩꯊꯣꯛꯈꯤꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯔꯥꯎ ꯃꯁꯨ ꯑꯍꯨꯝꯗꯨꯅ ꯂꯥꯛꯆꯕꯗꯨꯗ ꯍꯔꯥꯎꯖꯅꯕ ꯑꯗꯨꯛ ꯍꯥꯏꯔꯨꯕꯅꯤ ꯃꯆꯥꯅꯨꯄꯥ ꯐꯅ ꯑꯣꯏꯔꯁꯨ ꯋꯥ ꯑꯍꯦꯟꯕ ꯉꯥꯡꯕ ꯍꯩꯅꯕ ꯑꯍꯜ ꯅꯠꯇꯦ ꯊꯣꯡꯅꯕ ꯉꯥꯗꯨꯐꯥꯎ ꯂꯩꯔꯝꯗꯦ ꯃꯥꯡꯒꯣꯜꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯖꯍꯧꯏ ꯁꯥꯡꯅ ꯆꯠꯄꯗꯤ ꯉꯝꯗꯕꯅꯤꯅ ꯊꯪꯅꯕꯒꯤ ꯑꯉꯥꯡ ꯑꯃ ꯀꯧꯔꯒ ꯉꯥ ꯀꯦꯖꯤ ꯇꯥꯕ ꯑꯃ ꯂꯩꯔꯛꯎ ꯏꯁꯨꯈꯩ ꯆꯥꯛꯀꯧꯔꯤ ꯍꯥꯏꯕ ꯋꯥꯁꯤ ꯇꯣꯏꯅ ꯁꯤꯟꯅꯈꯤ
ꯆꯥꯛꯁꯪꯗꯨꯗ ꯏꯟꯁꯥꯡ ꯁꯦꯝꯂꯤꯉꯩ ꯊꯣꯡꯒꯥꯜꯗ ꯑꯣꯇꯣ ꯑꯃ ꯊꯧꯖꯤꯜꯂꯛꯄ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯔꯛꯏ꯫ ꯑꯣꯇꯣꯗꯨꯅ ꯐꯥꯎ ꯈꯥꯝꯗ꯭ꯔꯤꯉꯩꯗ ꯁꯤꯟꯊꯥꯗꯤ ꯆꯣꯡꯊꯈ꯭ꯔꯦ꯫ ꯆꯤꯡꯁꯦꯜ ꯏꯄꯥ ꯄꯥꯈꯠꯅ "ꯑꯁ ꯅꯥꯎ, ꯅꯪꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ?" ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯑꯣꯟꯁꯤꯜꯂꯤ꯫ "ꯀꯀꯥ ꯏꯀꯦꯟ, ꯁꯤ ꯚꯔꯥꯁꯤꯗ ꯂꯩꯔꯤ." "ꯌꯥꯔꯦ ꯌꯥꯔꯦ, ꯀꯔꯤꯒꯤ ꯚꯔꯥꯅꯣ? ꯍꯣꯔꯦꯟ ꯅꯪ ꯕꯕꯥꯒ ꯀꯩꯅꯣꯝꯃ ꯆꯥꯔꯒꯦ꯫ ꯍꯣꯔꯦꯟ ꯀꯀꯥꯅ ꯅꯣꯏ ꯑꯍꯨꯝ ꯂꯧꯕ ꯂꯥꯛꯀꯦꯀꯣ꯫ ꯆꯪꯉꯨ ꯆꯪꯉꯨ, ꯅꯕꯣꯛꯅ ꯉꯥꯏꯔꯝꯃꯅꯤ." ꯆꯤꯡꯁꯦꯜꯅ ꯌꯥꯝ ꯀꯟꯅ ꯄꯤꯅꯕ ꯍꯣꯠꯅꯕꯅꯤ, ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯣꯇꯣꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯇ꯭ꯔꯤꯉꯩ ꯉꯥꯛ ꯇꯨꯃꯤꯟ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯕꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯕꯣꯏꯅꯥꯎ ꯆꯤꯡꯁꯦꯜꯅ ꯕꯥꯁꯀꯦꯠꯇꯣ ꯅꯥꯝꯃ ꯅꯥꯝꯃ ꯌꯥꯜꯂꯒ ꯆꯪꯂꯛꯏ꯫ ꯁꯤꯟꯊꯥꯅ ꯆꯦꯟ ꯆꯦꯟꯗꯅ ꯃꯕꯣꯛꯄꯨ ꯀꯧ ꯀꯧꯗꯨꯅ ꯂꯥꯛꯏ꯫ "ꯃꯥꯃꯣ, ꯅꯦꯅꯦ, ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯂꯥꯛꯑꯦ꯫ ꯕꯨꯕꯣꯛ, ꯑꯩꯈꯣꯏ ꯂꯥꯛꯑꯦ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ." ꯃꯕꯣꯛꯇꯨ ꯁꯨꯃꯥꯡꯗꯨꯗ ꯃꯁꯨꯁꯤꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯁꯨ ꯑꯇꯣꯝꯕꯤꯒꯤ ꯃꯈꯣꯟ ꯇꯥꯕꯗꯨꯗ "ꯍꯩꯃꯥ ꯍꯩꯃꯥ, ꯏꯁꯨ ꯂꯥꯛꯂꯦꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯉꯥꯒ ꯄꯨꯔꯛꯂꯅꯤ, ꯍꯥꯎꯅ ꯆꯥꯗꯣꯔꯕꯅꯤ." ꯆꯤꯡꯁꯦꯜꯗꯣ ꯃꯕꯣꯛꯅ ꯃꯊꯜ ꯂꯩꯔꯝꯕꯗꯨꯗ ꯇꯞꯅ ꯍꯪꯉꯤ꯫ "ꯃꯥꯃꯣ ꯍꯣꯏꯗꯤ ꯕꯨꯕꯣꯛ?" "ꯅꯅꯦ ꯊꯤꯜꯂꯨꯅꯦꯅ ꯆꯠꯈ꯭ꯔꯦ, ꯅꯣꯏ ꯉꯥꯏꯗꯤ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯂꯥꯛꯑꯅꯤꯗ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯂꯁꯤ." ꯆꯤꯡꯁꯦꯜꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ, ꯃꯣꯏ ꯂꯥꯛꯄ ꯐꯥꯎꯕꯗꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯖꯕꯅꯤ, ꯃꯕꯣꯛ ꯃꯊꯟꯇ ꯇꯔꯛ ꯇꯔꯛ ꯍꯣꯠꯅꯖꯔꯝꯕꯗꯨꯗ꯫ ꯆꯥꯛꯁꯪꯗꯨꯗ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯗꯣ ꯂꯣꯏꯅ ꯊꯝꯃꯤ꯫ "ꯏꯆꯦ, ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯄꯨꯔꯛꯂꯤꯕꯗꯤ?" "ꯕꯣꯛ, ꯕꯕꯥꯅ ꯂꯩꯕꯤꯕꯅꯦ, ꯑꯗꯒꯤ ꯑꯩꯅ ꯂꯩꯕꯁꯨ, ꯕꯕꯥꯅ ꯊꯪꯅꯕ ꯀꯀꯥ ꯍꯣꯏꯗꯁꯨ ꯄꯤꯌꯨ ꯍꯥꯏꯌꯦ." "ꯁꯦ, ꯅꯆꯤꯟ ꯅꯅꯥꯎ ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯂꯒꯅꯦ ꯊꯤꯜꯂꯨꯔꯁꯤꯀꯣ." ꯉꯥꯗꯨꯁꯨ ꯄꯨꯔꯛꯂꯗꯨꯅ ꯕꯣꯏꯅꯥꯎꯅ ꯉꯥꯗꯨ ꯁꯦꯝꯂꯒ ꯆꯥꯛꯁꯪꯗ ꯃꯁꯨ ꯃꯕꯦꯟꯗꯣ ꯏꯟꯁꯥꯡ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ꯫ "ꯕꯨꯕꯣꯛ, ꯈꯥꯡꯗꯤ? ꯈꯥꯡ ꯊꯥꯡꯒꯠꯂꯒꯦ, ꯁꯤꯡꯁꯤ ꯆꯥꯛꯏ." "ꯈꯥꯡꯗꯣ ꯅꯅꯦ ꯑꯍꯜꯅ ꯃꯣꯏꯒꯤ ꯆꯥꯛꯁꯪꯗ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ, ꯁꯣꯁꯨ ꯂꯣꯜꯂꯝꯃꯦ꯫ ꯅꯪ ꯃꯥꯃꯣ ꯂꯥꯛꯄ ꯉꯥꯏꯔꯗꯤ ꯊꯦꯡꯂꯅꯤ, ꯎꯌꯥꯟꯁꯤꯗ ꯑꯣꯏꯅ ꯊꯣꯡꯒꯦ ꯕꯨꯕꯣꯛ, ꯅꯪ ꯍꯩꯔꯣꯏ." ꯆꯤꯡꯁꯦꯜꯗꯣ ꯀꯞꯅꯤꯡꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯕꯣꯛꯅ ꯇꯧꯔꯤꯗꯣ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ꯫ ꯑꯩ ꯆꯥꯛꯁꯦ ꯇꯧꯔꯛꯑꯒꯦ ꯕꯣꯛ. ꯕꯣꯛꯀꯤꯗꯤ ꯆꯥꯛꯁꯦ ꯑꯃꯦꯠꯄꯗꯨ ꯇꯛꯈꯥꯏꯔꯒ ꯆꯥꯗꯣꯏ ꯅꯠꯇ꯭ꯔꯣ?" "ꯌꯥꯅꯤ ꯌꯥꯅꯤ, ꯏꯁꯨꯈꯩꯒꯅꯦ ꯉꯁꯤꯗꯤ ꯆꯥꯛ ꯑꯀꯟꯕꯗꯨ ꯆꯥꯗꯣꯏꯅꯤ, ꯑꯗꯨꯝ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯁꯤꯀꯣ." ꯆꯤꯡꯁꯦꯜꯅ ꯆꯥꯛꯇꯣ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯩꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯅꯥꯎꯅꯨꯄꯥꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯕꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕꯅꯤ, ꯅꯨꯄꯥ ꯑꯣꯏꯕꯒꯤꯁꯨ ꯍꯥꯏꯗꯣꯛꯄ ꯎꯊꯣꯛꯄ ꯍꯩꯇꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯝꯗꯥꯏ ꯐꯥꯎ ꯃꯃꯥꯒꯤ ꯃꯕꯨꯡ ꯃꯥꯃꯗꯨ ꯂꯥꯛꯇꯦ꯫ ꯃꯕꯣꯛꯅ ꯉꯥꯏꯔꯨꯁꯦ ꯍꯥꯏꯗꯅ ꯃꯣꯏ ꯃꯔꯤ ꯁꯦꯡꯒ꯭ꯔꯥ ꯑꯄꯥꯛꯄꯗꯨꯗ ꯆꯥꯛꯇꯨ ꯊꯤꯗꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯆꯤꯡꯁꯦꯜꯗꯨ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯍꯨꯛꯄꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯕꯅꯤ꯫ ꯃꯃꯥꯒ ꯅꯣꯡꯃꯇ ꯆꯥꯛꯀꯧꯕ ꯆꯠꯄꯁꯨ ꯐꯪꯉꯛꯄ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯕꯣꯛ ꯑꯁꯣꯟꯕꯤꯁꯤꯒ ꯁꯦꯡꯅ ꯃꯥ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯌꯨꯕꯤꯗꯨ ꯕꯣꯏꯅꯥꯎꯗꯨꯅ ꯈꯣꯛꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤ ꯁꯨꯃꯥꯡꯗꯨꯗ ꯃꯕꯣꯛꯅ ꯃꯈꯨꯠꯇ ꯄꯣꯠ ꯆꯩ ꯈꯔ ꯄꯥꯏꯗꯨꯅ ꯗꯈꯤꯅꯥ ꯇꯧꯅꯕꯅꯤ ꯍꯥꯏꯗꯅ ꯊꯣꯔꯛꯏ꯫ ꯐꯛꯇꯨꯗ ꯃꯣꯏ ꯑꯍꯨꯝ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯐꯝꯍꯜꯂꯒ ꯃꯁꯨ ꯑꯍꯜ ꯆꯤꯡꯁꯦꯜꯗ ꯐꯅꯦꯛ ꯑꯃ ꯄꯤ, ꯃꯊꯛꯇ ꯂꯨꯄꯥ 100 ꯆꯠꯄꯤ ꯑꯃ ꯍꯥꯞꯄꯤ, ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ "ꯏꯁꯨ ꯊꯣꯏꯕꯤ, ꯁꯦ ꯕꯨꯕꯣꯛꯅꯅꯦ ꯏꯁꯨꯗ ꯄꯛꯆꯒꯅꯤ ꯈꯟꯗꯅ ꯏꯁꯨꯒꯤ ꯇꯝꯕ ꯗꯈꯤꯅꯥꯅꯤ꯫ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯊꯤꯒꯅꯨꯀꯣ, ꯆꯍꯤ ꯈꯨꯗꯤꯡ ꯕꯨꯕꯣꯛꯀꯤ ꯅꯥꯛꯇ ꯆꯥꯛꯀꯧꯕ ꯂꯥꯛꯎꯀꯣ ꯏꯁꯨ ꯊꯣꯏ꯫ ꯏꯁꯨꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯤ ꯑꯣꯏꯔꯒ ꯁꯥꯔꯤ ꯁꯦꯠꯂꯒ ꯊꯕꯛ ꯆꯠꯄꯗꯣ ꯕꯨꯕꯣꯛ ꯌꯥꯝꯅ ꯌꯦꯡꯅꯤꯡꯏ." ꯆꯤꯡꯁꯦꯜꯗꯣ ꯃꯕꯣꯛꯇ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯁꯤꯟꯊꯛ ꯀꯞꯂꯤ꯫ ꯕꯣꯏꯅꯥꯎꯗ ꯑꯃꯨꯛ ꯗꯈꯤꯅꯥ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ "ꯑꯕꯨꯡꯉꯣ, ꯁꯦ ꯆꯩꯔꯥꯎꯕꯗ ꯏꯁꯨꯅ ꯂꯤꯠꯅꯕ ꯃꯣꯖꯥ ꯐꯨꯔꯤꯠꯅꯤ, ꯃꯊꯪ ꯆꯍꯤꯗꯗꯤ ꯕꯨꯕꯣꯛꯅ ꯏꯁꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯐꯖꯕ ꯊꯣꯟꯒꯦꯀꯣ꯫ ꯁꯦ ꯁꯤꯅꯅꯦ ꯍꯣꯔꯦꯟ ꯀꯔꯤꯅꯣꯃ ꯆꯥꯎꯀꯣ." ꯁꯤꯟꯊꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯏꯁꯨ ꯇꯣꯝꯕꯤ, ꯁꯦ ꯏꯁꯨꯒꯤꯗꯤ ꯏꯁꯨꯅ ꯄꯥꯝꯕ ꯂꯥꯏꯗꯤꯁꯦ, ꯑꯗꯨꯒ ꯁꯤꯅꯅꯦ ꯍꯣꯔꯦꯟ ꯕꯕꯥꯗꯔ ꯆꯤꯆꯦꯗꯔ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯍꯜꯂꯨꯀꯣ." ꯂꯨꯄꯥ 50 ꯆꯠꯄꯤꯗꯨꯕꯨ ꯄꯤꯔꯛꯏ꯫ ꯅꯨꯡꯒꯤ ꯑꯣꯏꯕ ꯆꯥꯛꯀꯧꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯁꯦꯡꯅ ꯈꯪꯗꯦ꯫ ꯂꯥꯏꯗꯤꯗꯨ ꯈꯛ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯗ ꯃꯣꯏꯒꯤ ꯃꯥꯃꯣꯗꯣ ꯂꯥꯛꯂꯒ ꯄꯩꯁꯥ 100 ꯆꯠꯄꯤ ꯑꯃꯃꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗ ꯄꯤ꯫ ꯂꯧꯁꯟꯅꯕ ꯐꯖꯗꯕꯒꯤ ꯃꯕꯣꯛꯅ ꯍꯥꯏꯕꯒꯤ
ꯂꯧꯔꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯅꯥꯎꯅ ꯍꯥꯏꯗ꯭ꯔꯁꯨ ꯆꯤꯡꯁꯦꯜꯗꯤ ꯃꯥꯒꯤ ꯃꯥꯝ ꯑꯁꯤꯗ ꯁꯦꯡꯅ ꯋꯥꯔꯧꯔꯦ꯫ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯆꯥꯃꯤꯟꯅꯕ ꯐꯪꯗꯅ ꯃꯁꯨ ꯃꯕꯦꯟꯈꯛ ꯇꯔꯛ ꯇꯔꯛ ꯊꯅꯝꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯊꯪꯅꯕ ꯌꯨꯝ 2-3 ꯂꯥꯛꯂꯒ ꯌꯥꯝꯕ ꯌꯥꯝꯗꯕ ꯗꯈꯤꯅꯥ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯇꯧꯕꯤꯔꯛꯏ꯫ ꯃꯕꯣꯛꯀ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯔꯛꯏ꯫ ꯄꯨꯔꯛꯂꯤꯕ ꯗꯈꯤꯅꯥꯗꯣ ꯃꯃꯥꯒꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣꯗꯨꯗ ꯌꯦꯡꯍꯜꯂꯤ ꯏꯍ ꯍꯔꯥꯎꯅ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯀꯦꯟꯗꯨ ꯆꯦꯜꯂꯛꯏ꯫ ꯆꯤꯡꯁꯦꯜ ꯇꯥꯕ꯭ꯔꯣ? ꯍꯥꯎ ꯗꯥ ꯁꯀꯦꯟ, ꯁꯤꯗ ꯂꯩ ꯑꯩ꯫ ꯑꯁ ꯅꯣꯏ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯀꯌꯥ ꯋꯥꯔꯦ, ꯂꯒꯥꯎ ꯊꯥꯎꯔꯒꯦ ꯇꯧꯕꯅꯤ, ꯅꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯗꯥ ꯁꯀꯦꯟ? ꯑꯩꯈꯣꯏ ꯅꯥꯎꯗꯤ ꯇꯨꯝꯈ꯭ꯔꯦ, ꯋꯥꯔꯦꯅ꯫ ꯁꯀꯦꯟꯗꯣ ꯄꯣꯂꯤꯊꯤꯟꯗꯣ ꯄꯤꯔꯛꯂꯒ ꯃꯊꯛꯇ ꯆꯥꯃ ꯆꯞꯄꯤ ꯑꯃ ꯍꯥꯞꯂꯒ ꯄꯤꯔꯛꯏ꯫ ꯁꯤ ꯅꯪꯒ ꯅꯣꯏ ꯅꯥꯎꯒꯒꯤ ꯗꯈꯤꯅꯥꯅꯤ, ꯆꯥꯛꯀꯧꯕꯒꯤ꯫ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯅꯥꯏꯇꯣꯝ ꯇꯔꯛ ꯇꯥꯕ ꯃꯇꯝꯗ ꯁꯀꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡ ꯈꯛꯇꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯅꯤ꯫ ꯌꯥꯝꯕ ꯌꯥꯝꯗꯕ ꯆꯍꯤ ꯑꯃ ꯁꯣꯏꯗꯅꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯈꯨꯗꯤꯡꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯒꯤ ꯂꯨꯄꯥ 10-20ꯗ ꯑꯣꯏꯔꯁꯨ ꯁꯀꯦꯟꯅ ꯇꯝꯕꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯂꯥꯛꯂꯒ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯅꯥꯏꯇꯣꯝ ꯇꯥꯍꯟꯗꯦ꯫ ꯏꯃꯥꯅ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃꯁꯨ ꯂꯩꯔꯛꯄꯅꯤ, ꯈꯨꯖꯤꯗꯨꯗꯤ ꯑꯩꯅ ꯂꯩꯕꯅꯤꯀꯣ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯗꯩ ꯅꯪ ꯗꯥ ꯊꯋꯥꯅ ꯅꯪꯒꯤ ꯀ꯭ꯂꯤꯞ ꯑꯃꯁꯨ ꯂꯩꯔꯒ ꯍꯥꯞꯈꯤꯕꯅꯤ, ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯤꯅꯦ ꯆꯥꯛꯀꯧꯕ ꯍꯜꯂꯛꯍꯧꯔꯕꯣ ꯗꯥ ꯁꯀꯦꯟ? ꯂꯥꯎꯔꯤ, ꯂꯥꯏꯗꯨꯛ ꯊꯥꯎꯔꯤ, ꯑꯩ ꯉꯥꯏꯕ ꯉꯝꯃꯔꯣꯏꯅ ꯆꯦꯜꯂꯕꯅꯤ꯫ ꯕꯣꯔꯒ ꯑꯝ ꯄꯤꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ? ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯛꯀꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯗꯥ ꯁꯀꯦꯟ, ꯗꯥ ꯊꯋꯥꯟꯗꯁꯨ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯍꯌꯦꯡꯋꯥꯏ ꯅꯪ ꯂꯨꯍꯣꯡꯈ꯭ꯔꯁꯨ ꯆꯥꯛꯀꯧꯕꯤꯗꯣꯏꯗꯤ ꯑꯩꯅꯅꯤ, ꯂꯨꯍꯣꯡꯕꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯍꯣꯡꯍꯟꯗꯣꯏꯅꯤ꯫ ꯆꯤꯡꯁꯦꯜꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯅꯣꯏ ꯑꯃꯗꯣ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯤ, ꯑꯩ ꯊꯦꯡꯉꯤ, ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯗꯥ ꯁꯀꯦꯟ꯫ ꯁꯀꯦꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯁꯦꯜ ꯁꯀꯦꯟꯅ ꯄꯤꯔꯝꯕ ꯄꯣꯠ ꯆꯩꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯀꯨꯝꯍꯩ ꯍꯔꯥꯎ ꯈꯨꯗꯤꯡ ꯃꯕꯣꯛꯅ ꯂꯥꯛꯇꯨꯅ ꯃꯁꯨꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯅꯕ ꯍꯣꯠꯅꯖꯩ꯫ ꯀꯨꯝꯍꯩ ꯍꯔꯥꯎ ꯂꯥꯛꯄꯗ ꯑꯉꯥꯡꯅ ꯍꯔꯥꯎꯖꯕ ꯍꯥꯏꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯁꯣꯟꯊꯅ ꯂꯩꯖꯔꯝꯕ ꯃꯁꯨꯈꯩꯗꯨꯒꯤ ꯋꯥꯠꯇꯅꯕ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ꯫ ꯆꯍꯤ 35 ꯈꯔ ꯈꯖꯤꯛ ꯍꯦꯟꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯊꯕꯛꯅ ꯅꯝꯃꯠꯄꯒ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯌꯣꯝꯕꯒ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯖꯤꯜꯂꯛꯇꯕꯒꯤ ꯐꯤꯚꯝ ꯂꯥꯛꯂꯕꯗ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯨ ꯀ꯭ꯋꯥꯇꯔꯗꯒꯤ ꯀꯧꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯋꯥ ꯍꯥꯏꯔꯤ꯫ ꯆꯤꯡꯁꯦꯜꯁꯨ ꯃꯥꯒꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕ ꯃꯥꯁꯇꯔ ꯂꯣꯏꯔꯝꯗꯥꯏꯗꯅꯤ ꯃꯕꯣꯛꯅ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯔꯦ ꯇꯥꯕꯗ ꯃꯥ ꯃꯌꯨꯝꯒꯤ ꯀꯩꯒꯤ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯕꯣꯛꯄꯨ ꯎꯅꯕ ꯂꯥꯛꯏ꯫ ICUꯗ ꯊꯝꯂꯝꯕꯗꯨꯗ ꯆꯤꯡꯁꯦꯜ ꯏꯉꯛꯉꯛꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇꯨꯗ ꯐꯝꯂꯒ ꯕꯨꯕꯣꯛ, ꯀꯩꯗꯧꯕꯒꯤ ꯅꯁꯥ ꯑꯁꯨꯛ ꯉꯝꯗꯅ ꯂꯩꯔꯒ ꯍꯥꯏꯔꯛꯇ꯭ꯔꯤꯅꯣ ꯅꯪ? ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯅꯅꯥꯎꯁꯤꯡꯗꯤ? ꯂꯥꯛꯀꯅꯤ, ꯑꯩꯗꯤ ꯔꯦꯟꯇꯒꯤ ꯂꯥꯛꯄꯅꯤ, ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯧꯅꯤ, ꯕꯨꯕꯣꯛꯅ ꯌꯨꯝꯗ ꯄꯨꯊꯗ꯭ꯔꯤ ꯐꯥꯎꯕ꯫ ꯏꯁꯨꯊꯣꯏ, ꯕꯨꯕꯣꯛ ꯍꯩ ꯑꯊꯨꯝꯕꯗꯣ ꯌꯥꯝ ꯆꯥꯅꯤꯡꯏ, ꯅꯪ ꯃꯥꯃꯣꯗ ꯑꯃꯨꯛꯇ ꯍꯥꯏꯒꯦꯔꯥ? ꯆꯤꯡꯁꯦꯜꯗ ꯅꯨꯡꯉꯥꯏꯇꯅ ꯃꯕꯣꯛꯀꯤ ꯃꯈꯨꯠꯇꯣ ꯄꯥꯏꯕꯤꯔꯛꯏ꯫ ꯕꯣꯛ, ꯗꯣꯛꯇꯔꯅ ꯆꯥꯒꯅꯨ ꯍꯥꯏꯌꯦ꯫ ꯑꯁꯃꯥ ꯂꯩꯁꯤꯟꯈꯤꯕꯒ ꯏꯟꯍꯦꯂꯔꯗꯨꯒꯤ ꯃꯇꯦꯡꯅ ꯑꯗꯨꯛ ꯋꯥꯅ ꯀꯨꯏꯅ ꯍꯤꯡꯖꯔꯛꯄꯗꯣ ꯊꯕꯛ ꯃꯌꯥꯝꯗꯨꯅ ꯅꯝꯗꯨꯅ ꯃꯁꯥꯗꯣ ꯍꯥꯠꯄꯤꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 2-3 ꯈꯛ ꯄꯨꯈꯠꯂꯛꯄꯗꯨꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯕꯗꯒꯤ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯏ ꯍꯥꯏꯕ ꯌꯥꯏ꯫ ꯒꯣꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯕꯁꯤꯅ ꯍꯦꯟꯅꯁꯨ ꯁꯣꯏꯕꯅꯤ꯫ ꯂꯩꯇ ꯂꯥꯏꯔ ꯌꯦꯡꯂꯤꯉꯩ ꯑꯅꯥꯕꯕꯨ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ꯫ ICUꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯗꯣ ꯋꯥꯔꯗꯀ ꯆꯞ ꯃꯥꯟꯅꯩ, ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯨꯡꯆꯪꯗ ꯆꯪꯏ, ꯑꯃꯁꯨ ꯆꯤꯡꯁꯦꯜ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇꯒꯤ ꯃꯈꯣꯡ ꯑꯃ ꯊꯥꯡꯗꯣꯛꯇꯦ꯫ ꯇꯨꯝꯂꯁꯨ ꯕꯦꯠ ꯅꯥꯀꯟꯗꯨꯗ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯉꯥꯏꯍꯥꯛ ꯎꯏꯕ ꯅꯠꯇꯅ꯫ ꯈꯦꯠꯅꯈ꯭ꯔꯦ ꯌꯥꯝꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯥꯏꯕꯁꯤꯒ ꯒꯣꯚꯔꯟꯃꯦꯟꯠ ꯍꯥꯏꯕꯁꯤꯒ ꯈꯦꯠꯅꯕꯁꯤ꯫ ꯍꯞꯇꯥ ꯑꯃ ꯐꯥꯅ ꯂꯩꯇ꯭ꯔꯤ ꯍꯣꯁꯄꯤꯇꯥꯜꯗ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕꯁꯨ ꯀꯥꯔꯗꯤꯌꯛ ꯑꯦꯔꯦꯁ ꯇꯧꯔꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯉꯦ ꯍꯥꯏꯗꯅ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯔꯤ꯫ ꯀꯨꯏꯅ ꯅꯥꯔꯛꯄꯗ ꯍꯥꯏꯗꯣꯛꯇ ꯊꯝꯕꯩꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ꯫ ꯗꯣꯛꯇꯔꯅ ꯌꯥꯔꯣꯏ, ꯅꯍꯥꯟꯅ ꯄꯨꯔꯛꯄ ꯀꯩꯗꯧꯏ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯇꯣꯛꯑꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ, ꯃꯅꯦꯗꯨꯅ ꯁꯤꯡꯖꯨ ꯂꯩꯔꯛꯏ, ꯉꯥꯏꯍꯥꯛ ꯊꯣꯔꯛꯎ,
ꯆꯥꯔꯨ ꯂꯥꯛꯎ ꯍꯥꯏꯗꯅ ꯀꯧꯊꯣꯔꯛꯄꯗꯒꯤ ꯆꯤꯡꯁꯦꯜꯗꯣ ICUꯗꯒꯤ ꯊꯣꯔꯛꯂꯒ ꯋꯥꯁꯔꯨꯝ ꯂꯩꯕꯗꯨꯗ ꯃꯈꯨꯠ ꯍꯥꯝꯒꯦꯅ ꯂꯥꯛꯄꯗ ꯃꯅꯦꯗꯣ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯄꯗꯨꯗ ꯃꯈꯨꯠ ꯇꯩꯊꯣꯛꯅ "ꯅꯦ ꯀꯩꯗꯧꯔꯒꯦ? ꯅꯕꯣꯛꯇꯣ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ, ꯑꯃꯨꯛꯇ ꯂꯥꯛꯎ." ꯆꯤꯡꯁꯜꯅ ꯃꯥꯡ ꯊꯥꯔꯒ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯗꯣꯛꯇꯔ ꯃꯌꯥꯝꯗꯣ ꯑꯣꯝꯁꯤꯟꯗꯨꯅ CPR ꯄꯤꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯛꯁꯤꯖꯦꯟ ꯀꯔꯥꯏꯅꯣ, ꯏꯟꯇꯨꯕꯦꯁꯟ ꯇꯧꯅꯕ ꯍꯥꯏꯗꯅ ꯃꯣꯏ ꯃꯁꯦꯟ ꯄꯪꯂꯥꯎ ꯂꯥꯎꯅꯩ꯫ ꯆꯤꯡꯁꯜ ꯆꯪꯁꯤꯟꯕ ꯁꯨꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯩ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯗꯣꯛꯇꯔ ꯃꯌꯥꯝꯗꯣ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ, ꯃꯣꯏ ꯃꯁꯦꯟ ꯌꯥꯔꯣꯏ, CPRꯗꯣ ꯂꯦꯞꯄꯣ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕꯗꯣ ꯆꯤꯡꯁꯤꯜ ꯎꯏ꯫ ꯃꯅꯦꯗꯨꯅ ꯀꯞꯂꯒ "ꯊꯣꯏꯕꯤ, ꯅꯕꯣꯛꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯌꯥꯔꯔꯣꯏ ꯍꯥꯏꯕ꯭ꯔꯣ?" ꯆꯤꯡꯁꯜ ꯈꯨꯝꯗꯦ꯫ ꯃꯈꯣꯡꯗꯣ ꯈꯖꯤꯛ ꯊꯥꯡꯖꯤꯜꯂꯛꯑꯒ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯃꯕꯣꯛꯀꯤ ꯃꯃꯥꯏꯗꯨꯗ ꯅꯥꯟꯕꯤꯔꯒ "ꯕꯣ, ꯀꯩꯗꯧꯔꯒꯦ ꯅꯪ? ꯅꯁꯥꯁꯦ ꯌꯥꯝ ꯋꯥꯔꯕꯣ? ꯕꯣꯕꯣꯛ, ꯇꯥꯕ꯭ꯔꯣ? ꯑꯩ ꯁꯤꯡꯖꯨ ꯆꯥꯒꯦꯅ ꯉꯥꯛꯇꯪ ꯊꯣꯛꯎꯕꯅꯤ. ꯑꯩ ꯂꯩꯇꯕ ꯃꯇꯝ ꯉꯥꯏꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯂꯩꯔꯒ ꯆꯠꯄꯗꯣ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯅꯪ ꯑꯩ ꯂꯩꯇꯕ ꯃꯇꯝ ꯌꯦꯡꯉꯤꯁꯦ ꯀꯩꯒꯤनो? ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯆꯥꯛꯀꯧꯕ. ꯀꯅꯥꯅ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯤꯗꯣꯏꯅꯣ? ꯅꯥꯕ ꯐꯔꯒ ꯌꯨꯝꯗ ꯍꯟꯁꯦ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯗꯦ ꯕꯣꯕꯣꯛꯅ? ꯁꯤ." ꯂꯁꯤꯡꯅ ꯏꯁꯤꯡꯗꯨꯗ ꯈꯖꯤꯛ ꯂꯨꯞꯄꯒ ꯃꯕꯣꯛꯀꯤ ꯃꯆꯤꯟꯕꯥꯜꯗꯨꯗ ꯊꯝꯃꯤ꯫ "ꯅꯪ ꯁꯨꯃꯥꯏꯅ ꯆꯠꯈꯤꯗꯣꯏ ꯑꯣꯏꯔꯗꯤ ꯏꯁꯤꯡ ꯃꯔꯤꯛꯁꯦ ꯅꯠꯇ꯭ꯔꯁꯨ ꯄꯦꯟꯅ ꯄꯤꯊꯛꯑꯝꯗꯧꯅꯦ. ꯑꯩꯗꯤ ꯅꯥꯕ ꯐꯔꯛꯀꯅꯤꯅ ꯑꯩꯁꯨ ꯄꯤꯖꯍꯧꯗ꯭ꯔꯦ. ꯑꯩꯗꯤ ꯀꯃꯥꯏꯅ ꯂꯩꯅꯤ ꯕꯣꯕꯣꯛ? ꯀꯃꯥꯏꯅ ꯑꯩꯕꯨ ꯅꯪ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯅꯣꯏꯅꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯝꯃꯕꯗꯤ ꯑꯩ ꯕꯣꯕꯣꯛ ꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯤꯡꯉꯔꯣꯏꯌꯦ. ꯏꯃꯥꯒꯤ ꯃꯄꯥꯝꯗꯣ ꯑꯩ ꯀꯥꯎꯈ꯭ꯔꯅꯤꯌꯦ ꯕꯣ." ꯐꯕꯅꯤꯗ, ꯃꯕꯨꯛꯆꯦꯜ ꯑꯗꯨꯛ ꯇꯞꯄꯅꯤ, ꯃꯤ ꯑꯃꯗ ꯀꯥꯏꯖꯗꯕꯅꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯋꯥ ꯉꯥꯡꯕꯗ ꯍꯪꯒꯠꯅ ꯈꯨꯝꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯕ ꯑꯍꯜꯅꯤꯗꯣ꯫ ꯆꯍꯤ ꯌꯥꯝꯅ ꯍꯤꯡꯕ ꯌꯥꯔꯕꯅꯤ꯫ ꯋꯥꯈꯜꯅ ꯍꯦꯛ ꯂꯥꯏꯅ ꯄꯨꯈꯤꯗ꯫ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯅꯨꯄꯤꯈꯩꯁꯨ ꯋꯥꯟꯊꯈꯩ ꯀꯞꯂꯤ꯫ ꯑꯍꯜ ꯂꯃꯟ ꯌꯨꯝꯗꯨꯗ ꯃꯣꯏꯕꯨ ꯋꯥꯔꯛ ꯋꯥꯇꯦꯡꯅꯕꯤꯅꯕ ꯂꯩꯇ꯭ꯔꯤ꯫ ꯌꯨꯝꯗ ꯄꯨꯊꯔꯛꯂꯒ ꯄꯣꯂꯣꯏꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯍꯩ ꯄꯪꯀꯞꯇ ꯀꯞꯅꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯆꯤꯊꯗ ꯄꯥꯎ ꯍꯪꯕ ꯂꯥꯛꯏ꯫ ꯃꯍꯩ ꯄꯪꯀꯞꯇ ꯀꯞꯅꯔꯤ꯫ ꯆꯤꯡꯁꯜ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯕꯣꯛꯀꯤ ꯀꯥꯗꯨꯗ ꯂꯩ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯎꯔꯨꯕꯗꯒꯤ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯄꯥ ꯄꯨꯟꯁꯤꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯐꯕꯗꯤ ꯂꯥꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯤ ꯂꯧꯁꯟꯕꯤꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯅꯤꯡꯉꯥꯏꯗ ꯄꯣꯊꯥꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯀꯩꯗ ꯆꯤꯡꯁꯜ ꯃꯆꯤꯟ ꯃꯅꯥꯎ ꯎꯕꯒ ꯁꯣꯟꯅꯩ꯫ "ꯐꯕꯅꯤꯗ ꯅꯕꯣꯛꯇꯣ, ꯅꯣꯏ ꯑꯍꯨꯝꯒꯤꯗꯤ ꯌꯥꯝ ꯈꯟꯖꯕꯅꯤ. ꯇꯝꯂꯤ ꯌꯨꯝꯂꯛꯁꯤꯗ ꯍꯦꯛ ꯐꯥꯎꯔꯒ ꯏꯁꯨꯈꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯅꯦꯅ ꯑꯗꯨꯝ ꯍꯦꯛ ꯂꯥꯛꯄꯅꯤꯅꯦ. ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯏꯆꯦꯗꯣ." ꯁꯣꯟꯅꯍꯧꯏ ꯃꯆꯤꯟꯗ, ꯍꯥꯏꯅꯍꯧꯏ ꯋꯥꯔꯤꯈꯩ ꯅꯤꯡꯁꯤꯡꯗꯨꯅ꯫ 7 years later. ꯏꯃꯨꯡꯗꯣ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯑꯗꯨ ꯉꯟꯕ ꯑꯌꯨꯛꯇꯨꯗ ꯏꯃꯨꯡꯗꯨꯗ ꯑꯍꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯈꯔ ꯈꯤꯠ ꯍꯦꯜꯂꯤ꯫ ꯃꯃꯧ ꯅꯨꯄꯤꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯟꯅ ꯌꯦꯡꯉꯤ꯫ ꯐꯅꯦꯛ ꯊꯝꯕꯥꯜ ꯂꯩꯈꯣꯛꯇꯨ ꯆꯤꯡꯈꯠꯂꯒ ꯁꯦꯠꯂꯤ꯫ ꯃꯀꯣꯛꯇ ꯔꯨꯃꯥꯜ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯇꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯅꯤꯉꯣꯜ ꯂꯝꯂꯦꯟꯗ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯑꯔꯩꯕ ꯀꯦꯔꯤꯕ ꯃꯃꯧꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯩꯃꯥ, ꯁꯅꯥꯗꯨꯗꯤ ꯑꯗꯨ ꯁꯨꯝ ꯁꯤꯔꯒꯦ ꯍꯥꯏꯔꯅꯦ? ꯏꯃꯥ, ꯌꯥꯝ ꯑꯆꯧꯕꯗꯣ ꯁꯤꯕꯗ ꯅꯨꯡꯉꯥꯏꯇꯦ, ꯁꯤ ꯁꯨꯝ ꯁꯤꯔꯒꯦ ꯇꯧꯕꯅꯤ." "ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯁꯅꯥ, ꯏꯃꯥ ꯑꯃ ꯂꯧꯔꯨꯈꯤꯒꯦ, ꯂꯩꯔꯝꯃꯨꯀꯣ. ꯅꯃꯥꯏ ꯅꯃꯤꯠꯀꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯨ ꯀꯦꯕ." ꯍꯥꯊꯨ ꯃꯅꯦꯝꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯍꯦꯟ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ ꯃꯃꯥꯗꯨꯗ ꯌꯦꯡꯂꯒ ꯆꯤꯡꯁꯜꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯁꯅꯥ, ꯀꯩꯗꯧꯏ ꯍꯥꯏꯅꯣ ꯏꯃꯥꯁꯤ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ?" "ꯁꯅꯥ ꯑꯃ ꯂꯧꯔꯨꯒꯦꯅ ꯆꯠꯈ꯭ꯔꯤꯕ, ꯑꯩꯅ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ, ꯇꯥꯗꯦ." ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯅ ꯏꯅꯥꯛꯇ ꯂꯩꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯔꯝꯗ꯭ꯔꯤ꯫ ꯒ꯭ꯌꯥꯟ ꯍꯥꯏꯔ ꯊꯣꯏꯗꯣꯛ ꯍꯦꯟꯕꯤꯅꯤ, ꯑꯣꯖꯥ ꯄꯤꯛꯄꯤ ꯅꯨꯡꯁꯤꯕꯤꯅꯤ ꯑꯣꯏꯔꯤꯁꯦ ꯀꯣ꯫ "ꯇꯥꯅꯤꯡꯗꯦ ꯀꯩꯅꯣ ꯗꯥꯍꯦꯟ, ꯀꯔꯤꯅꯣ ꯉꯥꯡꯉꯤꯗꯨꯕꯣ?" "ꯑꯩ ꯅꯨꯄꯤ ꯊꯥꯒꯠꯆꯕꯅꯤ ꯀꯩꯅꯣ꯫ ꯅꯪ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ? ꯂꯥꯎ, ꯅꯁꯝꯗꯣ ꯁꯝꯕꯨꯜ ꯄꯨꯟꯗ꯭ꯔꯤꯉꯩꯗ ꯐꯣꯇꯣ ꯑꯃ ꯀꯥꯞꯍꯧꯒꯦ." "ꯁꯝ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯣ?" "ꯍꯣꯏ, ꯂꯥꯛꯑꯣ, ꯑꯁꯤꯗ ꯐꯝꯃꯣ."
ꯆꯤꯡꯁꯤꯜꯁꯨ ꯃꯅꯦꯝ ꯆꯪꯂꯛꯇ꯭ꯔꯤꯉꯩꯗꯨꯗ ꯊꯥꯔꯤꯕ ꯑꯔꯤꯕ ꯃꯇꯝꯒꯤ ꯎꯅ ꯁꯥꯕ ꯐꯝꯐꯝꯗꯨꯗ ꯑꯃ ꯅꯥꯟꯅ ꯊꯝꯕꯗꯨꯗ ꯅꯥꯆꯦꯞ ꯑꯣꯏꯔꯞꯇꯧꯅ ꯐꯝꯊꯩ꯫ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤꯗꯨꯃ ꯏꯜꯂꯤ꯫ ꯐꯤꯗꯨꯒ ꯆꯥꯟꯅꯕ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯃ ꯁꯦꯠꯂꯤ꯫ ꯀꯌꯥ ꯅꯤꯡꯊꯤꯖꯔꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯒꯤ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨꯅꯤ꯫ ꯌꯥꯏꯌꯦꯅ ꯐꯣꯇꯣ ꯑꯔꯩꯕ ꯃꯈꯩꯁꯨ ꯀꯥꯞꯄꯤꯔꯤ꯫ ꯃꯅꯦꯝꯅ ꯂꯣꯏꯁꯤꯟ ꯈꯨꯝꯖꯤꯟꯕꯤꯗꯨꯅ ꯆꯤꯡꯁꯤꯜꯕꯨ ꯃꯄꯥꯝꯗ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯆꯥꯛꯀꯧꯕ ꯂꯥꯛꯂꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯃꯅꯥꯎꯅꯨꯄꯥꯅ ꯑꯄꯣꯛꯄꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯉꯥꯏꯕꯤꯔꯝꯃꯤ꯫ ꯌꯥꯏꯌꯦꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯒ ꯁꯈꯦꯟ ꯊꯋꯥꯟ ꯌꯥꯎꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯤꯡꯁꯤꯜ ꯃꯕꯨꯛꯅꯤꯡ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ꯫ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯁꯈꯦꯟꯅ "ꯏꯆꯟꯅꯨꯄꯤ ꯑꯣꯏꯕꯩꯔ ꯀꯩꯅꯣ ꯂꯩꯀꯥꯏ ꯂꯥꯛꯂꯤꯕ ꯃꯧꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯤꯡꯁꯤꯜꯅ ꯏꯍꯦꯟ ꯍꯦꯜꯂꯤꯀꯣ"꯫ ꯊꯋꯥꯟꯁꯨ ꯌꯥꯎꯁꯜꯂꯛꯏ꯫ "ꯅꯍꯥꯟꯋꯥꯏ ꯃꯥ ꯐꯖꯩ ꯐꯖꯩꯌꯦꯅ ꯃꯊꯟꯇ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦꯗꯅꯁꯦ"꯫ ꯄꯨꯂꯞ ꯅꯣꯛꯏ꯫ ꯑꯗꯨꯒ ꯍꯔꯥꯎ ꯇꯌꯥꯝꯕ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯆꯥꯃꯤꯟꯅꯔ ꯃꯇꯨꯡ ꯗꯈꯤꯅꯥ ꯇꯧꯅꯕ ꯍꯥꯏꯗꯅ ꯂꯥꯡꯅꯔꯤ꯫ ꯁꯈꯦꯟꯗꯤ ꯉꯁꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯤ꯫ ꯆꯤꯡꯁꯤꯜ ꯈꯛ ꯅꯠꯇꯅ ꯁꯤꯟꯊꯥꯒꯤ ꯐꯥꯎꯕ ꯌꯥꯎꯅ ꯗꯈꯤꯅꯥ ꯇꯧꯕꯤꯔꯝꯃꯤ ꯌꯥꯝꯕ ꯌꯥꯝꯗꯕ꯫ ꯊꯋꯥꯟꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯐꯅꯦꯛ ꯃꯆꯨ ꯑꯃ ꯃꯃꯥꯗ ꯈꯜꯍꯜꯂꯒ ꯆꯤꯡꯁꯤꯜꯒꯤꯅꯤ ꯍꯥꯏꯗꯅ ꯇꯝꯃꯤ꯫ ꯏꯔꯣꯏ ꯂꯣꯏꯔꯛꯄꯗ ꯕꯣꯏꯅꯥꯎꯅ ꯄꯦꯛ ꯐꯖꯅ ꯇꯧꯔꯕ ꯑꯄꯥꯛꯄ ꯄꯣꯠ ꯑꯃ ꯇꯝꯂꯤꯗꯣ ꯄꯤꯗꯨꯅ ꯃꯆꯦꯗ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯔꯤ, "ꯏꯆꯦ, ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯎꯀꯣ"꯫ ꯆꯤꯡꯁꯤꯜ ꯃꯧꯄ꯭ꯋꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ꯫ "ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯇꯧꯔꯨꯕꯗ ꯈꯨꯔꯧ ꯊꯥꯡꯗꯕ ꯅꯆꯦ ꯅꯆꯟꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡ ꯑꯩꯈꯣꯏꯕꯨ ꯆꯥꯛꯀꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯈꯦꯟ ꯊꯋꯥꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯔꯝꯂꯤ꯫ ꯗꯈꯤꯅꯥꯅꯤ ꯍꯥꯏꯗꯅ ꯃꯧꯄ꯭ꯋꯥꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯕꯣꯛꯅ ꯂꯩꯔꯤꯉꯩꯗ ꯑꯔꯣꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯀꯥꯞꯈꯤꯕ ꯃꯣꯏ ꯑꯍꯨꯝꯒ ꯃꯕꯣꯛꯀꯒꯤ ꯐꯣꯇꯣꯗ ꯑꯌꯦꯛꯄ ꯑꯣꯏꯅ ꯂꯩꯕꯗꯨꯅꯤ꯫ ꯃꯧꯄ꯭ꯋꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯅ ꯆꯍꯤ 6-7ꯁꯦ ꯉꯥꯏꯗꯨꯅ ꯊꯝꯖꯤꯜꯂꯒ ꯆꯤꯡꯁꯤꯜꯒꯤ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯄꯤꯅꯕ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕꯅꯤ꯫ ꯋꯥ ꯑꯃ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯀꯞꯃꯤꯟꯅꯔꯦ ꯄꯦꯟꯅ꯫ ꯄꯨꯟꯁꯤꯕꯅ ꯀꯟꯅ ꯊꯦꯝꯅꯕ ꯂꯥꯛꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡ ꯌꯥꯏꯍꯦꯟꯁꯨ ꯂꯧꯕ ꯂꯥꯛꯇꯨꯅ ꯑꯅꯤꯗꯣ ꯃꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯄꯒ ꯌꯥꯏꯍꯦꯟꯅ "ꯀꯩꯅꯣ ꯆꯥꯛꯀꯧꯕ ꯆꯠꯈ꯭ꯔꯒ ꯅꯃꯤꯠ ꯅꯅꯥ ꯏꯄꯣꯝ ꯄꯣꯝꯅ ꯍꯜꯂꯛꯏꯁꯤꯕꯣ? ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯕꯣ"꯫ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯁꯦꯠꯂꯨꯕ ꯃꯐꯤ ꯃꯔꯣꯜ ꯁꯤꯔꯨꯕ ꯁꯅꯥ ꯂꯤꯛꯀꯣꯟꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯌꯥꯏꯍꯦꯟ ꯁꯠ ꯆꯪꯁꯤꯜꯂꯒ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛꯇꯣ ꯃꯅꯤꯡꯗꯒꯤ ꯀꯣꯆꯤ ꯂꯧꯊꯣꯛꯄꯤꯔꯒ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯤ, "ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯑꯩ ꯏꯃꯔꯖꯦꯟꯁꯤ ꯀꯦꯁ ꯑꯃ ꯂꯥꯛꯁꯟꯗꯅ ꯉꯟꯅ ꯂꯥꯛꯄ ꯌꯥꯗꯕꯅꯤ꯫ ꯍꯥꯏꯌꯨꯁꯦ, ꯅꯕꯨꯡꯅꯤꯡ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯅꯨꯄꯤꯔꯒ ꯆꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ"꯫ ꯆꯤꯡꯁꯤꯜ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯇꯨꯅ ꯌꯥꯏꯍꯦꯟꯗ ꯆꯦꯖꯤꯠ ꯀꯣꯜꯂꯒ ꯑꯃꯨꯛ ꯀꯞꯈ꯭ꯔꯦ꯫ "ꯍꯩꯃꯥ, ꯑꯃꯨꯛ ꯀꯞꯄꯦ? ꯕꯨꯕꯣꯛ ꯅꯤꯡꯁꯤꯡꯕꯒꯤꯔꯣ? ꯊꯧꯅꯨꯁꯦ, ꯗꯥꯏꯍꯦꯟ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯀꯣꯛ ꯆꯤꯛꯇꯅ ꯂꯣꯏꯔꯅꯤ ꯍꯣꯔꯦꯟ꯫ ꯑꯩ ꯇꯨꯝꯕ ꯌꯥꯗꯅꯕ ꯇꯧꯒꯅꯨ"꯫ ꯏꯇꯞ ꯇꯞꯅ ꯑꯗꯨꯛ ꯀꯦꯅ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎꯗꯝꯖꯔꯤ꯫ "ꯑꯗꯨꯀꯣ ꯗꯥꯏꯍꯦꯟ, ꯑꯩꯈꯣꯏ ꯕꯨꯡꯉꯣꯒ ꯅꯥꯎꯒꯅ ꯕꯨꯕꯣꯛ ꯑꯩꯈꯣꯏꯒꯤ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯗꯣ ꯑꯌꯦꯛꯄ ꯑꯣꯏꯅ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯄꯤꯔꯛꯏꯕ ꯑꯩꯒꯤ ꯗꯈꯤꯅꯥꯗꯣ ꯈꯨꯃꯥꯟꯅꯕ ꯇꯧꯖꯥꯅꯤ ꯑꯌꯦꯛꯄ ꯑꯣꯏꯔꯁꯨ꯫ ꯅꯍꯥꯟꯈꯩ ꯆꯥꯛꯀꯧꯕꯗ ꯄꯤꯒꯦꯅ ꯉꯥꯏꯕꯅꯤ ꯍꯥꯏ꯫ ꯑꯁꯤ ꯑꯩꯈꯣꯏ ꯀꯥꯗ ꯊꯦꯠꯁꯦ"꯫ "ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯉꯁꯥꯏꯗꯩ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯦ? ꯊꯦꯠꯇꯣꯛꯁꯨ ꯉꯥꯏꯗꯅ ꯌꯦꯡꯒꯦ ꯀꯥꯏꯅꯣ"꯫ ꯆꯤꯡꯁꯤꯜꯗꯣ ꯄꯕꯠ ꯆꯦꯟꯈ꯭ꯔꯒ ꯃꯥꯒꯤ ꯎꯄꯨꯗ ꯍꯥꯞꯆꯤꯟꯈꯤꯕ ꯐꯣꯇꯣ ꯂꯥꯏ ꯑꯌꯦꯛꯄꯗꯣ ꯌꯥꯏꯍꯦꯟꯅ ꯌꯦꯡꯍꯜꯂꯛꯏ꯫ "ꯌꯥꯝ ꯃꯥꯜꯂꯤ꯫ ꯀꯅꯥꯅ ꯌꯦꯛꯏꯅꯤ ꯍꯥꯏꯒꯦ ꯁꯤꯗꯤ"꯫ "ꯑꯊꯣꯛꯄꯝ ꯃꯥꯏꯄꯥꯛꯁꯅꯥꯅ ꯍꯥꯏ꯫ ꯑꯃ ꯂꯥꯏ ꯌꯦꯛꯄ ꯌꯥꯝ ꯍꯩꯕꯗꯣ". "ꯐꯖꯅ ꯃꯥꯜꯂꯦ ꯕꯨꯕꯣꯛꯁꯤꯗꯤ꯫ ꯅꯪꯁꯤꯅ ꯐꯖꯕ ꯍꯦꯟꯃꯟꯕꯩ ꯈꯔ ꯌꯦꯛꯄ ꯋꯥꯕ ꯑꯣꯏꯕꯖꯥꯠꯅꯤ"꯫ ꯌꯥꯏꯍꯦꯟꯅ ꯆꯤꯡꯁꯤꯜꯗ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ꯫ "ꯀꯥꯇꯨ ꯀꯥꯔꯟꯗꯨꯝ ꯉꯥꯡꯉꯤꯕ ꯅꯪ"꯫ "ꯐꯥꯒꯤ ꯇꯧꯅꯁꯦ, ꯂꯥꯎ ꯁꯤꯗ". ꯆꯤꯡꯁꯤꯜꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯒ ꯀꯣꯟꯖꯟꯕꯤꯈ꯭ꯔꯦ꯫ "ꯕꯨꯕꯣꯛꯁꯨ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯄꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯍꯣꯏ, ꯈꯔꯕꯨꯗꯤ ꯁꯣꯏꯈ꯭ꯔꯦ ꯃꯥꯃꯣ ꯍꯣꯏꯅ꯫ ꯑꯗꯣ ꯋꯥꯕ ꯍꯦꯟꯃꯟꯈ꯭ꯔꯦ, ꯑꯗꯨꯅ ꯄꯣꯊꯥꯖꯈꯤꯕꯅꯤ ꯈꯜꯂꯣ꯫ ꯌꯥꯝ ꯋꯥꯈꯤꯗ꯭ꯔꯅꯦ ꯕꯨꯕꯣꯛꯇꯣ? ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯊꯤꯈꯤꯕꯅꯤ ꯁꯅꯥ꯫ ꯍꯧꯖꯤꯛ
ꯑꯅꯥꯕꯁꯨ ꯐꯔꯝꯂꯅꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯃꯣꯏꯅꯥꯎꯁꯨ ꯊꯕꯛ ꯑꯃ ꯇꯧꯖꯔꯦ ꯅꯪꯁꯨ ꯕꯣꯕꯣꯛꯅ ꯄꯥꯝꯕ ꯁꯥꯔꯤ ꯁꯦꯠꯂꯒ ꯑꯣꯖꯥ ꯑꯣꯏꯕꯗꯣ ꯑꯣꯏꯕ ꯐꯪꯖꯅꯤ ꯅꯥꯎꯁꯨ ꯃꯍꯩ ꯃꯁꯤꯡ ꯐꯖꯅ ꯍꯣꯠꯅꯗꯨꯅ ꯂꯩ ꯁꯤ ꯃꯉꯥꯏ ꯕꯕꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯅꯪꯒꯤꯗꯤ ꯑꯩ ꯂꯩ ꯀꯔꯤ ꯋꯥꯠꯀꯅꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯅꯅꯤꯡ ꯇꯧꯍꯟꯗꯣꯏꯅꯤ ꯀꯞꯄ ꯌꯥꯗꯦꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯅꯤꯉꯣꯜ ꯅꯨꯄꯤ ꯇꯥꯍꯩꯗꯦ ꯍꯔꯥꯎ ꯍꯔꯥꯎ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯝꯒꯗꯧꯅꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯆꯤꯡꯁꯦꯜ ꯌꯥꯏꯍꯟꯒꯤ ꯃꯊꯥꯗꯨꯗ ꯃꯆꯤ ꯂꯦꯡꯗ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯩ ꯌꯥꯏꯍꯟ ꯆꯤꯡꯁꯦꯜꯒꯤ ꯃꯁꯝꯗꯨꯗ ꯅꯥꯟꯊꯕꯤꯗꯨꯅ ꯑꯅꯤꯗꯣ ꯉꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ